mayam bohamukta kali dibina taram nokchari asisu mayam gidamu pudu lakchari ba movie sigi mamingna Patriot movie si spy thriller movie amani movie si da thodo hindona sakdam lang kibasing marakta Manipuri Mohanlan Nenthara Bharat Fazil Kuchako Bhavan asina chingmani movie si go liba matamda karigumba so kibalan kiba yawa taragasu mayam na ngapi gani movie si ho podai khoida ihan hana ulibasi ꯑꯩꯈꯣꯏꯅ ꯃꯨꯚꯤꯁꯦ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯗꯤꯖꯤꯇꯥꯏꯖꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯒꯦꯟꯁꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯎꯠꯂꯤ ꯃꯨꯚꯤꯁꯤꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯈꯔ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯑꯍꯥꯟꯕ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯃꯃꯤꯡ ꯃꯣꯄꯤꯅꯥ ꯂꯤꯈꯥꯟ ꯀꯧꯏ ꯑꯗꯨꯒ ꯑꯩ ꯗꯦꯜꯂꯤꯒꯤ ꯁꯥꯎꯠ ꯕ꯭ꯂꯣꯛꯇ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯟꯇ꯭ꯔꯦꯛꯇ ꯊꯕꯛ ꯄꯨꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯃꯃꯥꯡ ꯊꯥꯗ ꯃꯤꯅꯤꯁꯇꯔ JP ꯁꯨꯟꯗꯔꯝ ꯍꯥꯏꯔꯤꯁꯤꯒꯤ ꯁꯦꯛꯁꯨꯑꯦꯜ ꯍꯦꯔꯥꯁꯃꯦꯟ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯈꯤꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯁꯤꯒꯤ ꯍꯔꯥꯁꯃꯦꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯑꯗꯨꯗ ꯑꯩꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯈꯤ ꯑꯗꯨꯒ ꯑꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ UAPAꯒꯤ ꯃꯈꯥꯗ ꯃꯍꯥꯛꯄꯨ ꯑꯦꯛ ꯄꯥꯟꯕꯤꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ UAPA ꯍꯥꯏꯕ ꯇꯥꯔꯒꯗꯤ Unlawful Activities Prevention Act ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯏꯍꯥꯟ ꯍꯥꯟꯅ 1967ꯗ ꯍꯧꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤꯅꯤꯁꯇꯔ ꯁꯨꯟꯗꯔꯝ ꯍꯥꯠꯅꯕ ꯍꯣꯠꯅꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁꯅ ꯐꯥꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯗꯨꯅꯁꯨ ꯇꯝꯃꯛꯈꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯑꯣꯄꯣꯖꯤꯁꯟꯗꯒꯤ ꯄꯩꯁꯥ ꯂꯧꯔꯛꯇꯨꯅ ꯃꯤꯅꯤꯁꯇꯔ ꯁꯨꯟꯗꯔꯝꯕꯨ ꯏꯀꯥꯏꯕ ꯄꯤꯅꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯖꯠ ꯁꯟꯃꯥꯟ ꯃꯥꯡꯍꯟꯅꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯕꯗꯅꯥꯝ ꯁꯤꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯃꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯐꯣꯟ ꯑꯗꯨ ꯆꯦꯛ ꯇꯧꯔꯕ ꯃꯇꯝꯗ ꯃꯦꯁꯦꯖ 3 ꯌꯥꯎꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯍꯥꯟꯕ ꯃꯦꯁꯦꯖ ꯑꯁꯤꯅ ꯚꯣꯏꯁ ꯃꯦꯁꯦꯖꯅꯤ ꯑꯗꯨꯒ ꯑꯍꯥꯟꯕ ꯃꯦꯁꯦꯖ ꯑꯗꯨꯗ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯗꯒꯤ ꯃꯤꯁꯛ ꯑꯃꯅ ꯃꯉꯣꯟꯗ ꯂꯨꯄꯥ ꯂꯥꯈ 50 ꯄꯤꯒꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯇꯧ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯑꯗꯨ ꯊꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯁꯤ JP ꯁꯨꯟꯗꯔꯝ ꯍꯥꯏꯕꯗꯤ JPSꯒꯤ ꯃꯥꯌꯣꯛꯇ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯑꯗꯨ ꯊꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯀꯣꯀ꯭ꯔꯣꯆ ꯄꯥꯔꯇꯤꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯗꯨꯒꯤ ꯃꯑꯣꯡꯅꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯍꯞꯇꯥ ꯑꯃꯨꯛꯀꯤ ꯃꯃꯥꯡꯗ ꯕꯦꯂꯥꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯁꯤꯗ ꯐ꯭ꯔꯣꯗꯦꯜ ꯑꯦꯞ ꯍꯥꯏꯕꯗꯤ ꯁ꯭ꯀꯦꯝ ꯇꯧꯕ ꯑꯦꯞ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯔꯣꯔ 1.5 ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯈꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛ ꯁꯥꯏꯕꯔ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯑꯗꯨꯕꯨ ꯁꯥꯏꯕꯔ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯏꯖꯠ ꯁꯟꯃꯥꯟ ꯑꯗꯨꯗꯤ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯉꯣꯟꯗ ꯐꯣꯇꯣ ꯑꯃ ꯊꯥꯔꯛꯈꯤ ꯐꯣꯇꯣ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯄꯨꯡꯃꯝ ꯃꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯃꯄꯤ ꯊꯣꯡꯗ꯭ꯔꯕ ꯐꯣꯇꯣ ꯑꯃ ꯊꯥꯖꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯁꯔꯀꯥꯔꯒ ꯆꯦꯟꯅꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯅꯥꯝꯇꯅ ꯀꯔꯤꯝꯇ ꯃꯊꯤ ꯐꯣꯡꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯆꯤꯡꯅꯕ ꯑꯃ ꯍꯦꯛ ꯌꯥꯎꯔꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯍꯦꯛ ꯆꯤꯡꯅꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯐꯣꯟ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯖꯤꯜꯂꯤ ꯊꯥꯖꯤꯜꯂꯤꯕ ꯃꯦꯁꯦꯖ ꯑꯁꯤꯁꯨ ꯄꯦꯔꯤꯁꯀꯣꯞ ꯍꯥꯏꯔꯤꯕ ꯁꯣꯐꯋꯦꯌꯔ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯖꯤꯟꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯕ ꯌꯥꯏ ꯃꯗꯨꯗꯤ ꯄꯦꯔꯤꯁꯀꯣꯞ ꯍꯥꯏꯔꯤꯕ ꯁꯣꯐꯋꯦꯌꯔ ꯑꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯣꯐꯋꯦꯌꯔꯅꯣ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤꯒꯤ ꯁꯣꯐꯋꯦꯌꯔ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯔꯤꯃꯣꯠꯂꯤ ꯃꯍꯥꯛꯄꯨ ꯌꯦꯡꯁꯤꯟꯕ ꯌꯥꯏ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯕ ꯌꯥꯏ ꯑꯗꯨꯒ ꯊꯥꯖꯤꯜꯂꯛꯂꯤꯕ ꯃꯦꯁꯦꯖ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯀ꯭ꯂꯤꯛ ꯇꯧꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯧꯔꯣꯏꯔꯥ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯕꯨ ꯑꯦꯛꯁꯦꯁ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯖꯦꯔꯣ ꯀ꯭ꯂꯤꯛ ꯍꯥꯏꯗꯨꯅ ꯈꯪꯅꯩ ꯍꯥꯏꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯦꯁꯦꯖ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯍꯦꯛ ꯌꯧꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯒꯤ ꯀꯟꯇ꯭ꯔꯣꯜ ꯑꯁꯤ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ITꯒꯤ ꯍꯦꯀꯔ ꯑꯃꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯃꯦꯁꯦꯖ ꯑꯗꯨ ꯊꯥꯔꯨꯕ ꯃꯇꯝꯗ ꯃꯤꯁꯛ ꯑꯗꯨꯅ ꯍꯦꯛ ꯀ꯭ꯂꯤꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯑꯦꯀꯨꯔꯦꯠ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯐꯣꯟ ꯑꯗꯨꯗ ꯍꯦꯛ ꯆꯪꯈꯤꯕ ꯇꯥꯔꯒꯗꯤ ꯗꯥꯇꯥ ꯀꯟꯖꯝꯁꯟꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯀꯅꯤ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯅꯈꯣꯏꯒꯤ ꯐꯣꯟ ꯑꯗꯨꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯗꯨꯃꯛ ꯔꯟ ꯇꯧꯗꯨꯅ ꯂꯩꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯐꯣꯟ ꯑꯗꯨꯁꯨ ꯇꯣꯏꯅ ꯁꯥꯒꯠꯀꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯎꯈꯤꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯦꯞꯇꯣꯞ ꯑꯗꯨꯗ ꯀꯣꯟꯁꯄꯤꯔꯦꯁꯤ ꯑꯣꯏꯕ ꯌꯥꯕ ꯏꯃꯦꯜ ꯑꯃ ꯌꯥꯎꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯇꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯏꯃꯦꯜ ꯑꯁꯤ ꯀꯌꯥꯝ ꯆꯨꯝꯕꯅꯣ ꯂꯥꯟꯕꯅꯣ ꯍꯥꯏꯕꯁꯤ ꯕ꯭ꯔꯤꯛꯁꯇꯟ ꯂꯦꯕꯇ ꯃꯤ ꯀꯌꯥꯅ ꯔꯤꯁꯔꯆ ꯇꯧꯗꯨꯅꯁꯨ ꯌꯦꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯀꯌꯥꯝ ꯁꯦꯐ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗꯨꯅꯤ ꯃꯗꯨꯒꯤꯗꯤ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯑꯁꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯐꯣꯟꯒ ꯑꯩꯒꯤ ꯐꯣꯟꯒ ꯑꯅꯤꯃꯛꯁꯤ ꯄꯦꯔꯤꯁꯀꯣꯞ ꯍꯥꯏꯔꯤꯕ ꯁꯣꯐꯋꯦꯌꯔ ꯑꯁꯤ ꯌꯥꯎꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯄꯦꯔꯤꯁꯀꯣꯞ ꯍꯥꯏꯔꯤꯕ ꯁꯣꯐꯋꯦꯌꯔ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯒꯤ ꯐꯣꯟꯗ ꯍꯥꯞꯂꯤꯕꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃꯗꯤ ꯂꯥꯛꯂꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯁꯤꯒꯨꯝꯕ ꯁ꯭ꯄꯥꯏꯋꯦꯌꯔ ꯑꯃ ꯃꯤꯒꯤ ꯐꯣꯟꯗ ꯍꯥꯞꯂꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯂꯣꯠꯄ ꯌꯥꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ
ไอ้คุยที่ทับกับโจวตัวบนตีมันจิมันโดลอยดีเซเลบริตี้ไว้ดีไอ้คุยตะกี้เราคิดดูไปแต่ตาเสียบุกการิโนให้ตัวนักขันไปใหญ่อันเดียวมีไว้ไปกี่ privacy have stay ยามละมารู้ไว้ไม่เป็นคุยที่บ้านน่ะ periscope ให้ประสบการณ์สิ่งมาตั้งแต่มาคุยโซยันนิ่งเดว่าแกมันพงโลเลยมาสินะการนั้นว่าสิ่งนั้นไม่ได้เห็นตัวตัวน่ะ misuse ส่วนตัวรกเลยมาสิอดมน่ะประชาชนตัวเล็กขี้บนี่อันเดียวอดมน่ะเขาจะเอาบ้าตาริบนี่อันเดียวมาสิกรีโพสต์สิ่งไอ้คุยน่ะดร. Daniel James สาริบน่ะพอสิดาZoom meeting ตรงนั้นตัวน่ะไม่เอาไว้สนาตัวน่ะเลี้ยงเลยอันเดียว Daniel น่ะดีมาสิกมาตั้งแต่ไอ้คำเมนต์ตัวเล็กที่ให้ตัวน่ะมา meeting ตัวบลูชันคีไอ้คนน่ะ movie สิดาเขาจะเทนตัวเรื่องภาษีรัฐบาลน่ะการกิจมักจะมีบางคนมักที่ normal person สิงห์มาคุยที่ phone ได้ spyware ฮับเลยบ้างเอาอะดูอีกแต่ละก็เดี๋ยวคุยน่ะเขาจะไปเรื่อง phone สิบ่เซฟบ่ดีบ่ล่ะโฟนตรอกบุดลัมบิดาอะไรนั่นสมัยน่ะคาเฟ่กับพม่ามาก็เลยนี่ที่จ้องนะก็แต่สิ่งนั้นนั่นสิ่งที่มามิ่งดูกันอีรูท102ก็รูท102อ๋อ102ไม่ยอมสู้ลักฟิวแต่สิ่งนั้นก็ไอ้ sister ที่หานะค่อยชนะมินร์มันนี่ไซด์อะไรดีมานะทวารนี่ทวาร district ที่ชนะคนนี้ค่อยน่ะ SAG ไซด์เลยก็ค่อย pull up สมัยน่ะชนะเราหอมินร์บุกข้างอุดนั่นก็สิ่งเท่งน่าเสียสาเหตุยังคุยเลยก็คุยอ๋ออันนี้มาทิ้งนุ่งไงไม่ยอมสุดแต่สิ่งไหนก็ได้สิคาเฟ่สิไม่ยอมลักฟิวสปอร์ตวิวก็ค่อย sister จิบุกอันนี้ก็ค่อยสิดไอเทมร้อยพงใจก็ค่อยสิก็กาแฟทักเป็นหนึ่งใบชินินเอาสิ่งอะไรดีบิริยานีบางกะหรี่กุมบะชานิงบะอะไรดีเฮชรีสักค่อยที่ก็อย่างนี้ออร์แกนิกที่พูดโอยเกล้าด้วยอันนี้ก็ปุ่นน่ะทราบว่าทักคนร้อยพงใจกันนี่ก็ชินน้องไม่ยอมยำนุ่งไงก็คุยชนะมินร์บัดกี้น้อยสมัยนะพาวรกว่าจะคุยนะพาวรกกลาสก็เลี้ยวเราสุกว่าไอ้กินโน่ก็กันแล้วนั่นเก็บพาวเร่งนี่ก็ด้วยจ้ะอันนี้มาทิ้งนุ่งไงก็ไม่ไอ้คุยน่ะทิ้งนั่นเรื่องก็มุกทิ้งเอาไปดีกว่าจะฮีตรังมุขพารามาจ้ะมาเนี่ยคุยจะฮีทิ้งนั่นเรื่องคุยเลยนุ่งสิใส่ในมาตั้งตัวคุยจะกว่าก็สิ่งอันที่กี่สมใส่ตลาดก็ดีสิใครเหรอสิกักชิงลงได้ลากันนะใครโน้ตดิสิกตั้งเห็นตัวป่ะดิสิกตั้งเห็นตัวป่ะทว่าลงได้ลาทว่าได้ลาก็สู้ใครโน้ตทว่าบัจจากใครเห็นตัวก็ดิสิยกจังไงมาไว้แต่ว่าสิกินะทว่าบัจจากได้แล้วนะก็ทว่าลงได้ลาแต่ละก็ดีเย็ดลงด้วยด้วยบุกก็ทว่าลงได้ลากันนะเย็ดสมได้กี่สิใครเหรอสิกี่กักชิงได้ลากักชิงได้ลากันนะโอ้ยด้วยบุกก็ไม่ยอม所以呢，老表冇等表这个，没有冇都还比较冇，他个这里没有冇，是吧？你们就哎你那里等他个这里个，会那个我是要拍到的。哎个是可以是都比是吧？你个话你想不到，是的来的，可以个是呢，这几个人3年的个，这几个人啥来个，都是可以来之前港股，我经过港股给这些来的个，没是的，哎那种你找我呢，就是来的，都是啦，这是啦，这是来的，够没有？都没有，我这够没有？你那我挂进去的，我今天连个不了呢，再拿我一包，这个叫啥的？那个叫啥？好我去的，看到没？还有那个，你要我嘛的，最好是的，你要，好了，好了，好了，是烟烟，还有那么不那个。我炒回去的，没烟的，你把黑的我就，我先让个豆腐了嘛，我就搞，会了嘛，虽然是累的，不错。哦，就是啥的给。咱们给找别个去的，可以，我经过不当我的。好的。是吧？那是这个说的是跟侬行跟侬到屋的。这是Mari，mana di pagi Mari kerja le。Mari kita ni le，我都买了，我可以呢，找我们他们那个，
ꯍꯥꯏꯗꯤ ꯁꯤꯗꯤ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯅꯠꯇꯦꯕ ꯁꯤ ꯇꯧꯔꯛꯏꯗꯤ ꯆꯍꯤ ꯃꯔꯤ ꯃꯉꯥꯒꯤ ꯍꯥꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯋꯦꯕ ꯑꯩꯅ ꯁꯨꯝ ꯆꯪꯖꯔꯛꯑꯦꯕꯀꯣ ꯑꯇꯣꯞꯄꯁꯨ ꯀꯣ ꯑꯗ ꯁꯨꯝ ꯍꯥꯏꯗꯤ ꯃꯍꯥꯎꯗꯣ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯁꯨꯞꯇ ꯁꯦꯝꯃꯛꯄꯗꯣ ꯆꯤꯀꯟ ꯁꯨꯞꯇ ꯁꯦꯝꯃꯛꯄꯗꯣ ꯏꯃꯥꯏ ꯃꯍꯥꯎꯗꯣ ꯂꯣꯏꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯒ ꯅꯪꯅ ꯀꯩꯅꯣꯒ ꯇꯧꯔꯒ ꯐ꯭ꯔꯨꯠꯀꯤ ꯀꯩꯅꯣꯒ ꯇꯧꯔꯒ ꯗꯍꯤꯒ ꯍꯥꯞꯄꯒ ꯁꯦꯝꯃꯛꯄꯗꯣ ꯑꯗ ꯍꯣꯏ ꯐꯥꯔꯁ ꯇꯥꯏꯝꯅꯦ ꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯎꯅ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯋꯤꯀꯣ ꯃꯊꯪꯗꯁꯨ ꯂꯥꯛꯇꯣꯏꯅꯤꯀꯣ ꯑꯩ ꯊꯣꯛꯂꯛꯑꯗꯤ ꯁꯤ ꯄꯥꯏꯁꯜꯂꯛꯀꯗꯣꯏꯅꯤ ꯂꯥꯛꯑꯣ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯉꯁꯤꯗꯤ ꯆꯠꯂꯒꯦꯀꯣ ꯃꯗꯨꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯧꯖꯤꯛ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯒꯥꯟꯙꯤ ꯖꯌꯟꯇꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ ꯀꯌꯥꯃꯔꯨꯝ ꯂꯥꯛꯂꯤ ꯑꯗꯨꯒ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ JPSꯁꯨ ꯂꯥꯛꯂꯤ JPSꯁꯨ ꯃꯐꯝ ꯑꯗꯨꯗ ꯒꯥꯟꯙꯤ ꯖꯌꯟꯇꯤ ꯌꯥꯎꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯔꯤꯕ ꯃꯗꯨꯒꯤꯗꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯨꯟꯗꯔꯝꯒꯤ ꯃꯅꯥꯛꯇ ꯂꯩ ꯍꯥꯏꯕꯗꯤ JPSꯀꯤ ꯃꯅꯥꯛꯇ ꯂꯩ JPSꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯃꯇꯝꯗ JPSꯅ ꯃꯉꯣꯟꯗ ꯏꯍꯥꯟ ꯍꯥꯟꯅ ꯑꯗꯣꯝ ꯀꯝꯗꯧꯔꯤ ꯑꯗꯣꯝꯒꯤ ꯑꯅꯥꯕꯗꯨꯕꯨ ꯀꯝꯗꯧꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯑꯩꯁꯨ ꯍꯣꯠꯇꯤ ꯌꯥꯠꯄ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯁꯔꯖꯔꯤ ꯇꯧꯗꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯅꯂꯤꯅꯤꯅ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯎꯅꯕ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤ ꯃꯗꯨ ꯅꯂꯤꯅꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯅꯪꯒꯤ ꯑꯣꯐꯤꯁꯇ ꯅꯪ ꯎꯅꯅꯕ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯔꯦꯁꯄꯣꯟꯁ ꯑꯝꯇ ꯄꯤꯔꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ JPSꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯦꯗꯥꯝ ꯃꯁꯤꯗꯤ ꯑꯩꯉꯣꯟꯗ ꯕꯗꯅꯥꯝ ꯁꯤꯕꯒꯤ ꯋꯥꯅꯤꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅꯁꯨ ꯀꯣꯔꯠꯇ ꯄ꯭ꯔꯨꯞ ꯇꯧꯈ꯭ꯔꯕꯅꯤ ꯑꯩꯕꯨ ꯃꯔꯝ ꯆꯥꯗꯅ ꯂꯥꯟꯅꯗꯤ ꯈꯟꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯗ ꯃꯦꯗꯥꯝ ꯃꯗꯨꯒꯤꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯅꯤꯁꯇꯔꯅ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯨꯟꯗꯔꯝ ꯌꯦꯡꯉꯨ ꯑꯩ ꯅꯪꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯕ ꯋꯥꯁꯤꯡ ꯑꯗꯨꯗ ꯑꯩ ꯈꯨꯠ ꯊꯤꯟꯖꯟꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯥꯎ ꯕ꯭ꯂꯣꯛꯇꯁꯨ ꯑꯩꯒꯤ ꯄꯥꯎꯃꯤ ꯀꯌꯥꯃꯔꯨꯝ ꯂꯩ ꯑꯗꯨꯅ ꯌꯦꯡꯉꯨ ꯅꯪꯁꯨ ꯅꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯅꯕꯒꯤꯗꯃꯛꯇ ꯒꯣꯔꯃꯦꯟꯒꯤ ꯁꯦꯀꯨꯔꯤꯇꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯁꯤꯖꯤꯟꯅꯔꯤꯕꯁꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯅꯪꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯒꯣꯔꯃꯦꯟꯒꯤ ꯁꯦꯀꯨꯔꯤꯇꯤ ꯁꯤꯁꯇꯦꯝ ꯁꯤꯖꯤꯟꯅꯕꯁꯤꯅ ꯅꯪꯉꯣꯟꯗ ꯀꯥꯟꯅꯕ ꯀꯩꯁꯨ ꯄꯨꯔꯛꯑꯣꯏ ꯁꯔꯀꯥꯔꯅ ꯑꯣꯊꯣꯔꯥꯏꯖ ꯇꯧꯈꯤꯕ ꯁꯣꯐꯋꯦꯌꯔ ꯑꯃ ꯁꯤꯚꯤꯂꯤꯌꯟꯗ ꯁꯤꯖꯤꯟꯅꯕꯁꯤꯕꯨ ꯃꯁꯤꯕꯨ ꯀꯃꯥꯏ ꯇꯧꯕꯅꯣꯅꯦ ꯅꯪꯅ ꯃꯁꯤ ꯀ꯭ꯂꯥꯁꯤꯐꯥꯏꯗ ꯗꯣꯀꯨꯃꯦꯟꯅꯤ ꯍꯥꯏꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯅꯝꯊꯥꯛ ꯇꯧꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯗꯗꯤ ꯏꯀꯥꯏꯕ ꯅꯠꯇ꯭ꯔ ꯄꯤꯔꯤꯕꯁꯦ ꯅꯪꯅ ꯑꯩꯈꯣꯏꯗꯒꯤ ꯃꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯩꯗꯣꯔꯤꯕꯅꯣ ꯃꯁꯤ ꯄꯨꯟꯅ ꯌꯦꯡꯉꯨ ꯃꯁꯤꯡ 13ꯅꯤ ꯅꯪꯅ ꯁ꯭ꯄꯥꯏꯋꯦꯌꯔꯁꯦ ꯍꯥꯞꯂꯤꯕꯁꯤ ꯑꯗꯨꯒ ꯅꯝꯕꯔ ꯈꯨꯗꯤꯡꯃꯛꯀꯤ 1.5 ꯀꯔꯣꯔꯁꯅꯤ ꯇꯤꯡꯂꯤꯕꯁꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯩꯁꯥꯁꯤ ꯅꯪꯒꯤ ꯅꯌꯨꯝꯒꯤ ꯄꯩꯁꯥ ꯅꯠꯇꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯦꯕꯤꯅꯦꯠꯇꯗꯤ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯑꯩ ꯅꯉꯣꯟꯗꯒꯤ ꯇꯥꯕ ꯄꯥꯝꯃꯤ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯇꯨꯃꯤꯟꯅ ꯁꯨꯡꯂꯩ ꯂꯩꯕ ꯉꯝꯃꯔꯣꯏ ꯃꯗꯨ ꯁꯨꯟꯗꯔꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯩꯅꯣꯗ ꯃꯦꯗꯥꯝ ꯅꯪꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯤꯕ ꯑꯗꯨꯔꯅꯦ ꯃꯗꯨꯗ ꯅꯂꯤꯅꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯗꯣꯝꯅ ꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ 35ꯔꯛ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯑꯩꯅ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤ 35ꯔꯛ ꯁꯨꯔꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯂꯤꯅꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯅ ꯁꯔꯀꯥꯔ ꯄꯥꯏꯔꯛꯂꯤꯕꯁꯤ ꯆꯍꯤ 35 ꯁꯨꯔꯦ ꯑꯗꯨꯒ ꯅꯪꯅ ꯁꯔꯀꯥꯔ ꯄꯥꯏꯔꯛꯄꯗꯤ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯟꯗꯔꯝꯗ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯊ꯭ꯔꯦꯠ ꯅꯠꯇꯦ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯂꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯅꯂꯤꯅꯤꯅ JPSꯇ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯁꯨꯟꯗꯔꯝꯅ ꯃꯦꯗꯥꯝ ꯅꯪꯁꯨ ꯍꯦꯜꯊꯀꯤ ꯈꯔ ꯈꯟꯕꯤꯌꯨꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯁ ꯇꯧꯕꯤꯔꯨꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯅꯂꯤꯅꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯅꯠꯇꯦ ꯑꯩ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅꯅꯤ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯨꯟꯗꯔꯝ ꯑꯩꯅ ꯁꯔꯖꯔꯤ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯑꯩ ꯅꯪꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯏꯃꯦꯜꯗ ꯂꯥꯍꯟꯕ ꯄꯥꯝꯃꯤ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯂꯤꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯁꯔꯖꯔꯤ ꯗꯦꯠꯁꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯗꯨꯅ ꯁꯨꯟꯗꯔꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯂꯤꯅꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤನ ꯃꯊꯪ ꯊꯥꯒꯤ ꯇꯥꯡ 3ꯗꯅꯤ ꯑꯗꯨꯒ ꯑꯩ ꯅꯪꯒꯤ ꯏꯃꯦꯜ ꯑꯗꯨ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯅꯂꯤꯅꯤꯅ ꯁꯨꯟꯗꯔꯝꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯦꯔꯤꯁꯀꯣꯞꯀꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯗꯣꯀꯨꯃꯦꯟ ꯑꯗꯨ ꯀꯣꯄꯤ ꯑꯃ ꯂꯧꯊꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ ꯀꯣꯄꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯊꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄ꯭ꯔꯤꯟꯠ ꯑꯥꯎꯠ ꯀꯥꯞꯊꯣꯛꯂꯗꯨꯅ ꯁꯣꯏ ꯇꯧꯅꯕꯗꯨ ꯀꯛꯊꯠꯂꯝꯕꯗꯨꯅ ꯃꯍꯥꯛꯅ ꯃꯔꯨꯑꯣꯏꯔꯤꯕ ꯏꯅꯔꯤꯕ ꯗꯣꯀꯨꯃꯦꯟꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯄꯥꯕ ꯌꯥꯕ ꯗꯣꯀꯨꯃꯦꯟꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯍꯥꯛ ꯅꯂꯤꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯅꯂꯤꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯐꯤꯁ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯆꯦ ꯆꯥꯡ ꯑꯗꯨ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯉꯝꯃꯤ ꯃꯁꯤꯗ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯂꯤꯕꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯆꯦꯛ ꯇꯧꯏ ꯑꯗꯨꯒ ꯆꯪꯕ ꯃꯇꯝꯗꯁꯨ ꯆꯦꯛ ꯇꯧꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯕ ꯉꯝꯂꯤ ꯅꯂꯤꯅꯤꯁꯨ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯔꯤꯀꯣꯚꯔ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯊꯥꯖꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯗꯣꯀꯨꯃꯦꯟꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ ꯗꯣꯀꯨꯃꯦꯟꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯅꯂꯤꯅꯤꯅ DRWꯗ ꯂꯩꯕ ꯗꯣꯛꯇꯔ ꯗꯦꯅꯤꯌꯦꯜꯒ ꯑꯦꯄꯣꯏꯟꯃꯦꯟ ꯑꯃꯇꯪ ꯐꯤꯛꯁ ꯇꯧ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯏ DRW ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯤꯐꯦꯟꯁ ꯔꯤꯁꯔꯆ ꯋꯤꯡ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯁꯥꯏꯟꯇꯤꯁ ꯑꯣꯏꯗꯨꯅ ꯂꯩꯕꯅꯤ ꯗꯣꯛꯇꯔ ꯗꯦꯅꯤꯌꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ
Mato sumna Dr. Daniel so Nalini unaba mahaki hospital dulalami. Nalini so mahaki masunupa to mafamadura sanaduna dirembari. Madi de mafamadura Daniel changai. Daniel changboy mato uruba matamda mahaki family gi imung manungi mising adaso mafam madudagi thoki na vedang taraki. Asum todna Daniel se makuta poke maparatuna ma Nalini bahang balaklami. Madi Nalini hai. Daniel nangi siti yan official mo malini adu yongo. Mafam sa ina matam kharagidi aina agi office on tholabni. Maduda Daniel na although mukam torgi na hydrangi, Maduda Nalini na so. Ay panamdi pagalita. Madili Nalini na fagito to na heraglifasi. Yung Dr. Daniel Gine maki liver sisu yadravni maramaduna aina. Emsta mahaki so transplant tong na vidang ta aina hina krabani hadun heraki. Wapamudu tarupam matamda Maduda Daniel na heraglifasna. Although we liver to the non alcoholic ni, have the youth bagi liver navani, otherwise quite you yam na 20 livani. Matang sida kwena khangbangam libasi Nalini se liver transplant to bala livani habisi ekwena matang sida khangbangami mada Nalini harak libasna yongni se ma ki excuse se pininga adum leivani yo aduga masin leivani pimsa se masa khangbri yo hadun hari madura dinilla o khangi kadabi khangwaitano grinali sa natro PRO NHM aduga nange kwali thajaba pawmi tu sunatro hadun haraki haibadi home ministry tegi natra hadun hakpani madura mani hadun somna kanda Nalini su Daniel da hydra leremli. Mada Nalini kum tarak pe mong da urba matam maki machana pi su pakaladuna sinjilakuna. Imanang na tarisi bukari no hydra hermi. Madra kasu tor hydra. Machana pi de mahana mapam madra chalanki. Madagi matung da Daniel da mahana harak lifasi. Yongo Daniel. Agi phone sing halitang halite yam sagalini. Phone se ahan bani aduga sar so yam tun loi. Si phone se nang chegam na togira. Masi engonda gamna problem to any hydra heri. Wapam murtar matam da somlakanda. Machana pi harak lifasna. Ako yung iPhone to application mayam yawani aduna walang hadun haraki. Madagi Daniel na haraglibasana. Aso yam na lam na iPhone mapam basida phone same na widang tako budi waram loy. Ado parini mapam basida ipo kawri sa karigino. Suspense ka yam na halanuda. Madagi Nalini na GM putari. Aduga masi MOU ni. Aduga masi GPS ta gilapa po ni. Periscope harip software si machana pagi IT company duda sinabasi. Masi kudal to wadab ni haduna oto topu ichini. Masina haning ni pasukari no hadina mahana Daniel da hangbo matamda Daniel na haraglibasna aidi masi wafa masi hana tagi khanga panida adawa itumi leibe wani aduga masi socialist kota na bagi mong mali adu itaragadi masina kayam amang ata tholi bahadina Nalini na Daniel danglami yung bengsing na ekoi civil score yamba adugumna GPS masuma ke machana pana samasa sil leibe mising asi makoi gi social media lu sinaduna ekoi da suman score p3 Isam na haibata argati kanaguma misagamana gomengi rasanka tati vento to levata argati makoina karigumba JPS ki mayukta wa mahengalu bataragati imunga do chara hinduna sidribani mada central minister na haraglibasna masidi military grade software ni aduga masigi military grade software se kadawagi mahana isam chamba civilian decision adribano mada Daniel na haraglibasna masigi chesina dum taksirabani aina mamantaki matamda institution am da thawak toromani aduga Mahum madula software amagi security clearance tawga hataragati layer ohum changna verification tawbani adugo masidati yongo yam line ni pithoi seta adugo sarkar gi software se karigumba private sector da chakip taragati masigi clearance sina kana pidriba mada Nalini ne haraglibasna ina mathangi cabinet meeting tawba matamda masigi mayukta ina wa se thangakani adugo aina yamna kanba yamna strong oiba aigi team masema pame adugo masida sakti leba mi kharsu yawuduri Daniel ina nangoni pambasi sunmatagi Hauji Pawagi matamda DRW ki periscope harip software se GPS ki instruction ki matungina kana da hapkre haibidi surveillance tawkiba phone number singa dugi number to porputar kar wikini masida ekhoini mak roina chenaribani aduga agi timda khwadi maru oiriba mi sinangna oiduribani madigi Daniel haraglibasana masikilan thammasida ekhoi mai pa kara pa oidra haibidi ei khangde adubo ai nangi mating ni soidana pangani haduna harakhi Asum to dra makhogi boarding agreement ma sign tawki madugi matungda aikoina mathangi senda ubu fangliwa si DRW ki office tu da ubu fangli DRW ki office tu da mahaki mi mana haibidi Daniel gi mi mana mahaki da makta yu pudun lalami adugo mafam adugi security duna check torubu matamdadi ahamedadi yanamdi adugo Daniel sargin haduna harkum matamdada asum to dra mahaso yu do pohon ba yanami madagidi Daniel sar so mahaki kadra pamdala diremli madagidi Maki mi itna mafam badira yu porpong matamda kathuna porpo yadabra masugumba policy de aidi khutum niklabani na hatuna harke masina talibasi Daniel haribna pasi yu yamna thai habisi akhuna matang sida khambangamli madigi Daniel na mangona file amapi adugo masida
encrypted data camera yauri masi decrypt tawduna pudra law aduga porakpasu kar thuna porakadamne haduna ri adubu file tu yauri ba data sing aduri yamna maram moridna kar thengani haduna ri ado masi decrypt taw matamda clearance ki signature am darkar oigani haduna denal da harap matamda denal na narai bukto ina signature tawra haduna sawaduna harap matamda nupa tu mafam madurage tu magjat ki madi di cabinet minister tu ki phone tu denal na loina hatole hangtopul lore pamatungda phone tu ki maroi ba wonder board tu mahana mafam maduda porakpa achapur amagi cover tu hapchal tu na dustbin dalang thulami nongal pa matamda makoi office tu ki sengtok changthok pa tu mi singa tu laktuna mak ki dustbin tu pur tu chakkiba matamda makna lotuna half ki ba board tu su yaukre madagi di mahana mapan tholtuna makoi ki dustbin na chawudra check torbu matamda phone tu ki motherboard tu thenare motherboard tu mahana lototuna pur laklami madagi di motherboard tu mahana mahaki marup nupi mna tharami mahaki mamingasina aisa kawe aduka mahana haralibasi masigi phone asida periscope version 2.0 haribasi infect tawkhibasi kanati koire aduga mamang hafta da masigi program se lag reset tawkhre aham reset asina January ki tang 13 dani magi phone gi data ga di huran khiba yawbra WhatsApp ki body sing natragana phone number sing wafum tarubu matamda aisa ibal na haraklibasina ago somdagi di madu thibagi amasung khangdopoi pambi leti haiduna rakki madu score haribna pasina mari masigi phone asidi pura compromise tawkraba phone aduga phone se self destruct tawkraba tawtabra habidi masigi matangda ashan haiba ngamgani haduna rakki habidi periscope na infect tawkraba phone sing aduni aduga phone sing ase mathan da reset hek tawbi haduna suharakki madigi score amasung ashan haraklibasina nangna mafam adra thabak tawai mohata mafam asida lagtuna oina mafam asida nangna IT gi thabak sing ase akhwagi satra sing asida takpa taragadi yamna hena phagani hadna rakki UK da nangmo ngari haduna makhoni swarami matam khara piyo aduga aisu khalaki haduna re madri skona masigi phone asi sirinariba victim adra kamdauri haduna rakki aduga ikona matang asida uba phangli basi cabinet minister nalini si sidur lerambagi mong se akhona uba phangli mafam madra mi kamru laktuna mahaki aroiba mathong mong bangthopagi thorom madra saruk yarami madagi Daniel su nalini gi machanpi gi dugi manota laktuna chema pirami maduri di nalini gi machanpi dun harakli basina surgery tawba loraba matungda akhoi masi yamna pharambani noktuna su leramni bani aduga kamai thoribna khangde magi sibu haduna harakki aduga mahal siri basi infection ama thwe haduna siri bani aduga akhoina mahapu yamna nithina chekshina ngak chenduna fajana care lawduna thamakhi bani mada Daniel harakli basina aduga wanati da yong madam na mahaki thabak inghang sing asining thi jana pangthok charamne aduga mahaki loihogdeba thabak khara na engona sinaramni masu yam kan de hona jarambani nangsu nangina mada chawthokpam thui haduna harakki madigi Daniel na masa mathanda hajarakli basi madam asidi yamna sathiba amasung yamna thongla phabana piyamani aduga mahaki tam ani tawbo matam asida mahana nation asibu nithi jana chalairambani pum kumari chatpa mantri amagi office asi aina mahaki matam asida khato uba phangkhibani sahi tara asida aina mahaki scientific advisor oina thabak poduna lakhibani aduga mahana laibag asibu ngak chendabai tamakta yamna kana honakki mahana laibag asibu ngak chendabai tamakta honakkiba mission camera nu saruk yakhibani aduga mahak masamagna aikogi laibag asigi security system habidi central security system sing asina mahaki phone asibu hek tawbiraduna mahaki phone asida ngana sangriba sing asi mi loina khangdokpa amasung mahaki privacy si amta leitabi mong asi tawba taragadi ajamba nagarika matadi kamai tawgani madigi mathang chandana aikoina uba phangliba asi Sakti solution hariba company asigi mapu oriba Sakti haribana pa asibu uba phangli magasi GPS ki machana pani Mana mafam lo tholtuna mipum khudimakta welcome tormi amsong mana haribasi mipum khudimon ayasi neboki ni hadun hanabani adu masi khoi baba gi hatak gi tholibani madigi Daniel haraklibasina masi gi Sakti hariba ngang asi aina pisapil nge matamda ukhibani matamudra mahagasi mahagi mapagalunina solve block tu ukhi adugo nongmati aina DTA gi class to matamda angang asi pakhang pharaduna agi class yautun leramli matamabda mahagasi cadet sing adugo loinana mafam amada training lawdun leramli karigi training no habsi mayan makata ba khambirakani matang asida ikhoina Sakti na mipum khudimakta mahaki anoba software ama launch tawbagi matang asi uli aduga software sigi maming asina sama seva kawi software sina social evaluator oituribini habidi social media da kanagumba misak amana karigumba misagaduna wa se aphabanga libra natragana phatabanga libra habisi masigi software sina yengchenduribini madigi Daniel na makata tuna muharaklibasina mamang takki matamda aige mahaka yamna angakba thawdo mangaloina thinakhibni aduga thinakhiba thawdo godo kanaptana kaw ngamloi hadina harki matang ase aikoina 2015 gi Agra da laiba Career Airways da ubu phangli
Danielsu SCT Tower the Lapam Matamata Mapamada, Kanaguma flight of Lamana, jet of Matao, the Chaki Matam the Margase, landing to Wangam than a lady had in Haraki. Masigi flight controller Sikanan, Ibno had in Harapomatamda, Michael had been a person or had in Haraki. Mark the Kanano had in Harapomatamda, Mapamata Junior had in Haraki. Somnakanda, Daniel Mahapu, Urubumatam, Chomnakan, Michael Day, Matayam Sadule, Mugimongama, over funky. Madi Danielsu Mapamada, Michael, the Kamatoribno had in Harapomatamda, Sida Matas had labor Matamati, Kamatoribno had in Honki, Madro Michael had given Aina Mamunda, Anjan Hajana Kera High Crabani, Nang Toliba, Living Amusung, Nang the Pai Zagado, excess oil, Hunter Wadin Hakivni, Adubu Mahana, Hunter Bakobole Kidamni Hadun Harry. Mahana Maki, plain Dugi Kopit and Maichai Hadun Harry. I quite the Ahama Matam the Mahana Harris Jamura had no Kalubani, Adubo. Mahana Tori was the Hyposia with Lemley. Mahana Yamna Wana Pipe and Mara Morton Mapamada, oxygen punk of the Kimangunda, hallucination camera blackboard and Pasuya. Mahana so assumed the Mahana talk company. Flight official second no Haduna, Daniel Hapamatanda, flight official Siatikanam to M3. Sakti original Lemley, other Sakti Suma from Matrayana Pakana, market flight to Pidron Lemley. Sakti Dima Pamadura emergency landing down with the Mala Media Loudon Lemley. Aduka, Mapu control Tori Pasina. I with the Mahaka Pop Houndry Pasina, the RWG, Daniel Pop Houndry Haduna, Daniel Mawanda Haraki. Nangi oxygen level to come down Haduna, Daniel Hapomatamda. I ye hot the Yori Singasi, Amata Overfundry, Aduga, Karim the Suma Pamas the Overfundry Haduna, Sonakanda Sakti Haraki. Nang soul Hombangam Lipraduna, Daniel Hangami, Madura Sakti Sungami Hadun Haraki. Matigidi, Aibu Lento Honbasi, Nangang Water Haduna, Mahana Daniel the Haki, Adubu Daniel Haragivasana. I see Palum Martinati, Adubu Nang the Pariba, Planado, I Fazana Kangi. I ne Haribo Wasi, Fazana Ilodo Targadi, Nang Fazana Nitizana Lento Bungamani. I would Hazabata Muhadunari, Nang Abu Hazabra Hadun Haraki. Madura Somnakanda, Sakti Su Upali Tavina, Tazi Hadun Haraki. Madili Daniel the Mapamatura the River missing Adura Haragivasi. Jedasina Hep Takop Tokivaki, Maki, Fuelasi Cam, Yoribino Yaudibuno Habiduki Changato, Holaga in one Piro Hadun Haraki, Asam Totra Michael Sumapa Maduda, Maki, Fuel Dugi, Capacity do calculate Todro de Lemli. Daniel Harglivs Nangi Jerato, Mark Ingenato, Majapudi, Topanata, Narapoyana Fari, Maramaduna Nang, Nitijana Plane to Napayo. Michael Harglivs and Magna, Sirina Kipatao to give Matung in a Parupataragadi Maki, Hauchi Yori Patao with Changasi. 2800 liters of tea ovary. Muhammadu official to Latin Haragivasana, Magna Maki Planasi Matang Sida, Lento was city Gadon went so Utopo Oi, Maramadra Mark Plane Dutagi, eject on the high white and Haraki. Mother Daniel Haragivasana, Mahana Toriba make a siso, I believe plane a siso and one yam Maru Ori. Adugo Mahana Hoji eject Tokiboy Taragadi, while refinery Malay visit a Karigomba, Plane Dutas and Bataragadi Kamaitogani. Maramadra Mark Hoji eject Oyero, Madu spotted to the sweat and Tagani had in Haraki. Masigi responsibility Sikana Lodri no Hadina, Mana Kosikariba, official to Haraki. Madili Daniel Haragivasana, Adu Taragadi Farisakti, Hauji, Nagi plane the Yori Batao, Kara, I took the Bearroy, Madu Evataragadi Nagi plane do, where Kara Yang Patoxi Adun Haraki. Nagi emergency control panel the Yoriba Jetson Liber Haripato Chinkalu. Saktina the I came to Ubafang Ibu Kai Toubiyu Hadun Haraki, Somnakanda. ATC the flight manual to Putortuna Karajaga Yori no Haduna Maduna Tiu Haduna, Somnakanda Daniel Haraki. Nagi oilum Tongu Sarukta L shape panel Mayawari, Maduda Kutinjalo Hadun Haraki. Panel Adri Yoriba Han Baron Batanado, Madu Jeter Swissni, Madunamu Hadun Haraki. Maridi Sakti so panel Dunamu Matunda, Mapam Maduda, Havidi Mahaki Nedutaki, Tau Cameron Kapsoroki. Matana Dula JPS Hariba, Mantri to Fontoroki, Havidi, flight officer Sigma Paduni, Mapaduna, Daniel the Fontorokibani. Madi the voice and about Matamda, Daniel JPS Haragivasina, how to quite Maru Vasinang in the Janapagi flight to see. Makada Nitina, Lento Honbasini, Adogomasi, and Honmangani. I would have a hidden Haraki. Yongosaki Hoji Nang the training talk about Dogona Togotami, Nang of Jali Vajagasi, Matura, Yari space and Yatogama from Madida, no fly zone Leido. Kilometer and Mutima from Madida, no fly zone Labani. Aduganagi altitude is now 1000 Hego from Batamadam from Madida. Barrel roll belly of Hariba. Minuversity Watami Hadun Haraki, Wapamata Bumatam Saktina de. I Madumna Nom Tato with Hadun Haraki. Adu target how you talk to Bear, how you talk with them, I would have a Hadunaraki, Mother Saktina, Tazi Hadunari. Adu target for a jet existing Waduka, Amahakaloduga, more altitude than Wangalo. Assume to the Mahasu plane to Matamaka, Totuna, landing area Havidi Makwagi, base to the Yorki, base to the Mahaki flight to Patana landing to the number from Madada, Lakiba Matamada. It is the lady missing at the Harawan with the vibe of the Wiki.
ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯛꯇꯤꯅ ꯗꯦꯅꯤꯌꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯃꯁꯛ ꯈꯪꯈꯤꯕꯅꯤ ꯑꯃꯁꯨꯡ ꯗꯦꯅꯤꯌꯦꯜꯅꯁꯨ ꯁꯛꯇꯤꯕꯨ ꯃꯁꯛ ꯈꯪꯈꯤ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤ ꯑꯅꯝꯕꯅꯗꯤ ꯖꯨꯅꯤꯌꯔ ꯐ꯭ꯂꯥꯏꯠ ꯑꯣꯐꯤꯁꯔꯅ ꯃꯍꯥꯛꯀꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯃꯇꯝꯗ ꯅꯥꯇꯩ ꯆꯥꯗꯅ ꯇꯧꯕ ꯔꯨꯜ ꯚꯥꯏꯑꯣꯂꯦꯁꯟꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯤ ꯔꯤꯄꯣꯔꯠ ꯇꯧꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯟꯈꯤꯕꯁꯤꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯀꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯊꯛꯇ ꯄ꯭ꯂꯦꯟ ꯑꯗꯨꯕꯨꯁꯨ ꯀꯟꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯁꯤ JPSꯅꯗꯤ ꯍꯥꯏꯕꯗꯤ ꯃꯟꯇ꯭ꯔꯤꯗꯨꯅꯗꯤ ꯃꯍꯥꯛꯀꯤ ꯀꯦꯔꯤꯌꯔꯁꯤ ꯃꯥꯡꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤ ꯃꯍꯥꯛꯅ ꯌꯥꯅꯤꯡꯗꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯕꯨ ꯐꯣꯔꯁꯇꯒꯤ ꯂꯧꯊꯣꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯔꯤꯌꯔ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯛꯇꯤꯁꯨ ꯃꯍꯥꯛꯀꯤ ꯑꯥꯔꯃꯤꯒꯤ ꯄꯨꯟꯁꯤꯗꯨ ꯂꯣꯏꯁꯤꯟꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯀꯝꯄꯅꯤꯁꯤꯕꯨ ꯂꯤꯡꯈꯠꯄꯗ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯕꯗꯤ ꯃꯥꯏꯀꯦꯜ ꯑꯗꯨꯅꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ DRWꯒꯤ ꯍꯦꯗ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ ꯍꯦꯗ ꯑꯗꯨ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯗꯦꯅꯤꯌꯦꯜꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯁꯤ ꯁꯣ ꯂꯣꯟꯁꯤꯜꯂꯗꯨꯅ ꯃꯈꯣꯏꯗ ꯄꯤꯈ꯭ꯔꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯁꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯃꯇꯝ ꯆꯥꯅ ꯑꯃꯠꯇ ꯄꯤꯕ ꯉꯝꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤ ꯃꯈꯣꯏꯁꯨ ꯈꯔ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯕꯔꯗꯟ ꯑꯁꯤ ꯁꯤꯌꯔ ꯇꯧꯅꯕꯒꯤ ꯋꯥꯅꯤ ꯃꯁꯤꯗꯕꯨ ꯀꯔꯤꯕꯨ ꯀꯥꯏꯒꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯃꯁꯤꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔ ꯑꯁꯤ JPSꯀꯤ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯅꯤꯌꯦꯜꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯔ ꯄꯦꯔꯤꯁꯀꯣꯞ ꯍꯥꯏꯔꯤꯕ ꯁꯣꯐꯋꯦꯌꯔ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯗ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯅ ꯃꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯃꯁꯤꯅ ꯑꯃꯥꯡꯕ ꯀꯌꯥꯃꯔꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯃꯇꯥꯡꯁꯤ ꯌꯧꯁꯤꯜꯂꯛꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯤ ꯊꯥꯏꯅ ꯅꯨꯡꯒꯤ ꯌꯨꯒꯀꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯆꯦꯟꯗꯨꯅ ꯂꯩꯔꯤ ꯅꯪꯁꯨ ꯈꯔꯗꯤ ꯅꯪꯒꯤ ꯂꯤꯃꯤꯠ ꯑꯗꯨ ꯈꯪꯕꯗꯤ ꯌꯥꯏꯗꯅ ꯅꯪꯅ ꯆꯒꯠ ꯑꯁꯨ ꯌꯥꯝꯅ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯑꯩꯁꯨ ꯅꯂꯤꯅꯤ ꯃꯦꯗꯥꯝꯅ ꯐꯣꯔꯝ ꯇꯧꯈꯤꯕ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯑꯩꯁꯨ ꯁꯔꯨꯛ ꯑꯃ ꯌꯥꯈꯤꯕꯅꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯃꯦꯗꯥꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯔꯖꯔꯤꯗꯨ ꯍꯦꯛ ꯂꯣꯏꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩ ꯃꯍꯥꯛꯄꯨ ꯎꯅꯕ ꯆꯠꯂꯨꯏ ꯑꯗꯨꯒ ꯁꯛꯇꯤ ꯒ꯭ꯔꯨꯞꯇ ꯄꯦꯔꯤꯁꯀꯣꯞ ꯑꯁꯤ ꯁꯤꯖꯤꯟꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯅꯤꯡꯈꯤꯗꯕ ꯃꯤꯁꯛ ꯑꯁꯤ ꯃꯍꯥꯛꯅ ꯑꯣꯏꯕꯅꯤ JPS ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯂꯣꯟꯅ ꯊꯨꯞꯅ ꯃꯍꯥꯛꯅ ꯁ꯭ꯄꯥꯏ ꯇꯧꯔꯤꯕ ꯐꯣꯟ ꯅꯝꯕꯔꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯤꯁ ꯑꯃ ꯁꯦꯝꯈꯤ ꯑꯗꯨꯒ ꯃꯗꯨ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ ꯅꯂꯤꯅꯤ ꯔꯥꯃꯀ꯭ꯔꯤꯁꯅꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯁꯤꯔꯤꯕꯁꯤ ꯅꯦꯆꯔꯦꯜ ꯗꯦꯊꯇꯤ ꯅꯠꯇꯦ ꯃꯍꯥꯛꯁꯤ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯩꯔꯗꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯦꯗꯤꯀꯦꯜ ꯔꯤꯄꯣꯔꯠ ꯑꯗꯨ ꯌꯦꯡꯂꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯍꯥꯛ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯏꯟꯐꯦꯛꯁꯟ ꯑꯃ ꯊꯣꯛꯄꯗꯒꯤ ꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯃꯁꯤ ꯑꯩ ꯄ꯭ꯔꯨꯞ ꯇꯧꯕ ꯉꯝꯒꯅꯤ ꯃꯔꯝꯗꯤ ꯂꯤꯁ ꯑꯗꯨꯗ ꯅꯂꯤꯅꯤ ꯃꯦꯗꯥꯝꯒꯤ ꯅꯝꯕꯔꯁꯨ ꯌꯥꯎꯔꯝꯃꯤ ꯍꯥꯏꯕꯗꯤ JPSꯅ ꯁ꯭ꯄꯥꯏ ꯇꯧꯔꯤꯕꯁꯤ ꯅꯂꯤꯅꯤ ꯃꯦꯗꯥꯝꯁꯨ ꯇꯧꯔꯝꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯔ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯥꯊꯨ ꯍꯥꯊꯨꯅ ꯆꯠꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ JPS ꯎꯅꯕ ꯂꯥꯛꯂꯝꯃꯤ JPSꯀ ꯃꯍꯥꯛꯀ ꯇꯣꯉꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯗꯦꯅꯤꯌꯦꯜꯅ ꯇꯝꯃꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ JPSꯇ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯃꯗꯨꯗ JPSꯅ ꯃꯍꯥꯛ ꯑꯁꯤ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯤꯖꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯗꯦꯅꯤꯌꯦꯜ ꯍꯥꯏꯔꯤꯕ ꯃꯤꯁꯤꯗꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯅꯤ ꯃꯉꯣꯟꯗꯗꯤ ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯛꯇꯤ ꯑꯃꯁꯨꯡ ꯃꯥꯏꯀꯦꯜ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯗꯨ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯗꯦꯅꯤꯌꯦꯜ ꯍꯥꯏꯕꯗꯤ ꯄꯦꯔꯤꯁꯀꯣꯞꯀꯤ ꯃꯇꯥꯡꯗꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯏꯀꯦꯜꯁꯨ ꯁꯛꯇꯤꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ DRWꯒꯤ ꯍꯦꯗ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯃꯈꯣꯏꯒꯤ ꯁ꯭ꯄꯥꯏ ꯋꯦꯌꯔ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯅ ꯃꯈꯣꯏꯁꯨ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯍꯥꯛꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯐꯣꯡꯗꯣꯛꯄꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯉꯥꯡꯅꯔꯤ ꯍꯥꯏꯗꯨꯅ ꯃꯥꯏꯀꯦꯜꯅ ꯁꯛꯇꯤꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯟꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯅꯤꯌꯦꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯗꯦꯅꯤꯌꯦꯜꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗ ꯃꯗꯨꯗ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯔꯍꯤꯝꯕꯨ ꯅꯤꯡꯊꯤꯖꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯤꯕ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯔꯍꯤꯝ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯕꯗ ꯈꯪꯕꯤꯔꯛꯀꯅꯤ ꯃꯗꯨ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯀꯥꯔꯟ ꯇꯧꯕ ꯍꯦꯟꯃꯟꯕꯗꯒꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯄꯥꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯗ ꯅꯥꯏꯠ ꯁꯤꯐ ꯆꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯕꯨ ꯁꯦꯟꯅꯕ ꯄꯥꯛ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯔꯍꯤꯝꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏꯕꯨꯁꯨ ꯄꯨꯗꯨꯅ ꯆꯠꯄꯅꯤ ꯑꯗꯨꯒ ꯔꯍꯤꯝ ꯁꯔꯅ ꯄꯨꯡ 7:30ꯗ ꯇꯨꯝꯕ ꯆꯪꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯔꯍꯤꯝ ꯁꯔꯒꯤ ꯀꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯀꯥꯔꯟ ꯇꯧꯗꯨꯅ ꯂꯩ ꯑꯩꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯄꯥꯛ ꯈꯪꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯒꯤ ꯐꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯕꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯈꯪꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯃꯁꯨꯡ ꯁꯥꯔꯅ ꯐꯪꯈꯤꯕ ꯃꯦꯗꯜꯁꯤꯡ ꯑꯗꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯚꯤꯗꯤꯑꯣ ꯅꯝꯂꯗꯨꯅ ꯌꯨꯇ꯭ꯌꯨꯕꯇ ꯂꯣꯏꯅ ꯊꯥꯒꯠꯈ꯭ꯔꯦ ꯁꯥꯔ ꯃꯔꯝ ꯑꯗꯨ ꯈꯟꯕꯤꯌꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯊꯕꯛ ꯑꯁꯤ ꯇꯠꯄ ꯇꯥꯔꯦ ꯃꯣꯏꯁꯨ ꯌꯥꯝꯅ ꯂꯝ ꯍꯦꯟꯕ꯭ꯔꯅꯦ ꯐꯔꯦꯅꯦ ꯅꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯄꯣꯁꯠ ꯇꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯦꯟꯗꯤ ꯑꯦꯟ ꯗ ꯇ꯭ꯌꯨꯟ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯦꯟꯗꯤ ꯍꯥꯏꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯍꯨꯏ ꯑꯃꯒꯤ ꯃꯃꯤꯡꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯗꯦꯅꯤꯌꯦꯜꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯐꯩꯅꯦ
ꯐꯩꯅ ꯑꯝꯇ ꯌꯦꯡꯒꯦꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯗꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯐꯣꯟ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯗꯨ ꯎꯠꯂꯝꯃꯤ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯔꯍꯤꯝ ꯁꯥꯔꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝꯅ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯗꯦꯅꯤꯌꯦꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯡ ꯑꯁꯤꯅꯗꯤ ꯌꯥꯝꯅ ꯀꯟꯅꯕꯨ ꯍꯣꯠꯅꯔꯝꯃꯤꯅꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯗꯤ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯌꯥꯔꯦꯁꯦ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ ꯑꯩꯅ ꯑꯩꯒꯤ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯔꯒ ꯃꯁꯤꯒꯤ ꯀꯣꯟꯇꯦꯟꯠ ꯑꯁꯤ ꯂꯧꯊꯣꯛꯍꯜꯂꯒꯦ ꯑꯗꯣ ꯃꯇꯨꯡꯗꯗꯤ ꯅꯪꯒꯤ ꯅꯆꯥꯗ ꯅꯪꯒꯤ ꯐꯣꯟ ꯑꯗꯨ ꯄꯤꯒꯅꯨꯀꯣ ꯃꯗꯨꯒꯤꯗꯤ ꯗꯦꯅꯤꯌꯦꯜꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯔꯛꯄ ꯂꯩꯔꯗꯨꯅ ꯃꯍꯥꯛꯅ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯑꯦꯄꯥꯔꯠꯃꯦꯟꯠ ꯑꯗꯨꯗ ꯃꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡ ꯑꯗꯨꯗ ꯇꯨꯔꯕꯤꯟ ꯊꯥꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯦꯃꯦꯔꯥ ꯈꯔ ꯊꯦꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯎꯕ ꯐꯪꯈꯤ ꯃꯁꯤꯒꯤ ꯀꯦꯃꯦꯔꯥꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯂꯩꯔꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯂꯩꯔꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯗꯦꯅꯤꯌꯦꯜꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯃꯗꯨꯗꯤ ꯖꯤꯄꯤꯑꯦꯁꯅ ꯃꯍꯥꯛꯄꯨ ꯇ꯭ꯔꯦꯛ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯈꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯈꯔꯅ ꯃꯉꯣꯟꯗ ꯇꯥꯟꯅꯔꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯃꯍꯥꯛꯅ ꯂꯤꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔꯗ ꯂꯩ ꯍꯥꯏꯔꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯁ꯭ꯄꯥꯏ ꯇꯧꯍꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ 1923ꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯁꯤꯀ꯭ꯔꯦꯠ ꯑꯦꯛ ꯃꯁꯤꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤ ꯑꯃꯅ ꯁ꯭ꯇꯦꯠ ꯁꯤꯀ꯭ꯔꯦꯠ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯝꯕ ꯌꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯁꯔꯀꯥꯔꯒꯤ ꯃꯤꯠꯌꯦꯡꯗ ꯃꯍꯥꯛ ꯑꯁꯤ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯇꯥꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯕꯤꯔꯣꯙꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧꯁꯨꯝꯅ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯄꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯃꯦꯇ꯭ꯔꯣꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯦꯇ꯭ꯔꯣꯗ ꯇ꯭ꯔꯦꯟ ꯇꯣꯡꯂꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗꯁꯨ ꯃꯤ ꯀꯌꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯣꯏꯁꯤꯟ ꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯉꯛꯏ ꯑꯃꯁꯨꯡ ꯗꯨꯀꯥꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯁꯤꯒꯤ ꯐꯣꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯗꯦꯇꯥꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯄꯦꯟꯗ꯭ꯔꯥꯏꯚ ꯑꯁꯤꯗ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯗꯨꯗ ꯗꯦꯇꯥꯁꯤꯡ ꯑꯗꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯍꯜꯂꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯗꯦꯇꯥ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯃꯍꯥꯛꯅ ꯌꯨꯀꯦꯗ ꯂꯩꯕ ꯑꯥꯏꯁꯥꯗ ꯐꯣꯟ ꯇꯧꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯕ ꯋꯥꯁꯤ ꯃꯨꯟꯅ ꯇꯥꯎ ꯑꯩꯒꯤ ꯐꯣꯟ ꯑꯁꯤ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯛ ꯇꯧꯈ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯗꯦꯅꯤꯌꯦꯜꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯔꯥꯏ ꯂꯩꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯂꯩꯔꯤ ꯑꯗꯨꯒ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯅꯪꯅ ꯅꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗ ꯑꯩꯕꯨ ꯑꯣꯖꯥ ꯑꯣꯏꯅ ꯃꯐꯝ ꯑꯗꯨ ꯂꯥꯛꯑꯣꯅ ꯍꯥꯏꯈꯤꯕ ꯇꯥꯏ ꯃꯗꯨꯒꯤ ꯄꯣꯁꯠ ꯑꯗꯨ ꯍꯧꯖꯤꯛ ꯍꯥꯡꯂꯤꯕ꯭ꯔꯥ ꯑꯩ ꯍꯧꯖꯤꯛ ꯃꯗꯨ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯏꯕꯔ ꯐꯣꯔꯦꯟꯁꯤꯛ ꯇꯥꯛꯄꯤꯕꯩꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯥꯏꯁꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨ ꯑꯩ ꯈꯛꯇꯅ ꯂꯦꯞꯄ ꯌꯥꯔꯣꯏ ꯃꯤ ꯈꯔꯒ ꯈꯟꯅꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯁ꯭ꯀꯣꯠ ꯀꯝꯇ ꯋꯥꯔꯤ ꯁꯥꯟꯅꯔꯛꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯊꯨꯅ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯗꯨꯅ ꯗꯦꯅꯤꯌꯦꯜꯅ ꯑꯥꯏꯁꯥꯗ ꯍꯥꯏꯔꯛꯈꯤ ꯑꯩꯉꯣꯟꯗ ꯃꯇꯝ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯄꯣꯖꯤꯁꯟ ꯑꯗꯨ ꯍꯥꯡꯂꯤꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯨꯅ ꯑꯣꯐꯔ ꯂꯦꯇꯔ ꯑꯗꯨ ꯃꯦꯜ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯀꯔꯤ ꯇꯧꯕ ꯌꯥꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯑꯥꯏꯁꯥꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯗꯦꯅꯤꯌꯦꯜꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯤꯜꯂꯛꯈꯤ ꯍꯧꯖꯤꯛ ꯗꯦꯅꯤꯌꯦꯜ ꯑꯁꯤ ꯁꯔꯀꯥꯔꯒꯤ ꯑꯔꯣꯟꯕ ꯆꯦ ꯆꯥꯡ ꯀꯌꯥꯃꯔꯨꯝ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯝꯃꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯁꯔꯀꯥꯔꯒꯤ ꯃꯤꯠꯌꯦꯡꯗ ꯑꯔꯥꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯂꯤꯕꯅꯤ ꯗꯦꯇꯥ ꯇ꯭ꯔꯥꯟꯁꯐꯔ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯦꯅꯤꯌꯦꯜꯁꯨ ꯃꯍꯥꯛꯀꯤ ꯄꯦꯟꯗ꯭ꯔꯥꯏꯚ ꯑꯗꯨ ꯁꯠꯇꯣꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯒꯣꯔꯞ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯡ ꯊꯤꯜꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯤꯁꯤꯇꯤꯚꯤ ꯀꯦꯃꯦꯔꯥꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯍꯥꯡꯗꯕ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛꯁꯨ ꯍꯥꯡꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯆꯪꯉꯛꯏ ꯑꯗꯨꯒ ꯗꯦꯅꯤꯌꯦꯜꯒ ꯃꯈꯣꯏꯒ ꯐꯨꯅꯔꯝꯃꯤ ꯗꯦꯅꯤꯌꯦꯜꯁꯨ ꯃꯈꯣꯏꯕꯨ ꯐꯨꯗꯠꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯂꯦꯝꯅ ꯊꯣꯛꯂꯛꯈꯤ ꯗꯦꯅꯤꯌꯦꯜ ꯌꯥꯝ ꯊꯨꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ TRWꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯦꯟꯗ꯭ꯔꯥꯏꯚ ꯑꯁꯤꯗꯤ ꯄꯨꯁꯟꯕꯒꯤ ꯑꯌꯥꯕ ꯌꯥꯎꯗꯦ ꯍꯥꯏꯕꯗꯤ ꯑꯦꯟꯇ꯭ꯔꯤ ꯂꯣꯛꯇ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯁꯣꯝ ꯅꯥꯀꯟꯗ DRWꯗ ꯃꯍꯥꯛꯇꯤ ꯍꯦꯗ ꯁꯥꯏꯟꯇꯤꯁꯠ ꯑꯣꯏꯅ ꯊꯕꯛ ꯄꯨꯗꯨꯅ ꯂꯩꯔꯤꯕꯅꯤꯅ ꯃꯍꯥꯛꯅ ꯃꯃꯤꯠ ꯈꯥꯡꯅ ꯌꯦꯡꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯁꯣꯔꯤ ꯁꯔ ꯍꯥꯏꯗꯨꯅ ꯄꯦꯟꯗ꯭ꯔꯥꯏꯚ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨ ꯂꯩꯕ ꯆꯦ ꯆꯥꯡ ꯀꯌꯥꯃꯔꯨꯝ ꯃꯍꯥꯛꯅ ꯁꯦꯒꯥꯏꯔꯗꯨꯅ ꯃꯥꯡꯍꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯝꯄ꯭ꯌꯨꯇꯔꯗ DRWꯗꯒꯤ ꯇꯣꯛꯆꯔꯒꯦ ꯍꯥꯏꯗꯨꯅ ꯔꯦꯖꯤꯒꯅꯦꯁꯟ ꯂꯦꯇꯔ ꯑꯃ ꯏꯈꯤ ꯑꯃꯁꯨꯡ ꯊꯥꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ DRWꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯅꯤꯌꯦꯜꯗ ꯁ꯭ꯄꯥꯏ ꯇꯧꯍꯟꯗꯨꯅ ꯂꯩꯔꯤꯕꯅꯤꯅ ꯄꯥꯎ ꯑꯗꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯇꯝꯖꯔꯝꯃꯤ ꯑꯃꯁꯨꯡ ꯗꯦꯅꯤꯌꯦꯜ ꯁꯔ ꯑꯁꯤ ꯔꯦꯖꯤꯒꯅꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯔꯦꯖꯤꯒꯅꯦꯁꯟ ꯂꯦꯇꯔ ꯑꯗꯨ ꯀꯁꯟ ꯑꯣꯊꯣꯔꯤꯇꯤꯗ ꯃꯍꯥꯛꯀꯤ ꯗꯦस्कꯇꯒꯤ ꯊꯥꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯗꯦꯅꯤꯌꯦꯜ ꯁꯔ ꯑꯁꯤ ꯃꯉꯣꯟꯗ ꯕ꯭ꯔꯤꯝꯁꯇꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯏꯔꯤꯕ ꯂꯟꯗꯟꯗ ꯂꯩꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯑꯃꯒꯤ ꯑꯣꯐꯔ ꯂꯦꯇꯔ ꯊꯥꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯏꯃꯦꯜ ꯑꯦꯀꯥꯎꯟꯠ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯁ꯭ꯄꯥꯏ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯗꯦꯅꯤꯌꯦꯜꯒꯤ ꯌꯨꯀꯦꯒꯤ ꯚꯤꯖꯥ ꯑꯗꯨ ꯚꯦꯂꯤꯗ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯆꯦꯛ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯚꯦꯂꯤꯗꯤꯇꯤ ꯁꯥꯡꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯗꯦꯅꯤꯌꯦꯜ ꯑꯁꯤ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯤꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯔ ꯀꯌꯥꯃꯔꯣꯝꯗ ꯑꯣꯔꯗꯔ ꯄꯤꯔꯛꯂꯤꯕꯁꯤ ꯗꯦꯅꯤꯌꯦꯜꯒꯤ ꯃꯇꯥꯡꯗ ꯏꯌꯥꯔꯄꯣꯔꯠ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯊꯤꯖꯤꯜꯂꯨ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯁꯤꯀ꯭ꯔꯦꯠ ꯑꯦꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯨꯒꯥꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯐꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯀꯟꯇ꯭ꯔꯤꯁꯤꯗꯒꯤ ꯆꯠꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯅꯤꯌꯦꯜꯅ ꯆꯦ ꯆꯥꯡꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯏꯟꯗꯤꯌꯟ ꯄꯥꯁꯄꯣꯔꯠ ꯑꯗꯨꯁꯨ ꯃꯩ ꯊꯥꯗꯣꯛꯂꯤ
Yabu Kudimakshin Aduda Somakanda, Daniel Bukuti Tidri, Atubu Daniel Di Gamanonga and Nepal Saladuna, Karmadudagi, Atopa country, Mother Pire Aduga, Mount a plain Adugi, to let Changi Aduga Mopamudra Marki Pendap to the Yauri Bateta Singado, Mark Letoba to the Lin Hapsalami. Ilisa Bagangu was waiting at Tolakani, Aduga, playing it to let the city to rate Hitamani, Levitory Havani Haduna Muharakani, Maduso am the Saint of Sharange. Madi the Mahala Mapamatra Mahake, Letoba to the gay block number Horope, Aduga Mala regular say. I say Tara Mangamuti, DRW, the scientific advisor in the Kivani. Adu ang si Tagidi, I say Mayam na Biro di Hana Kamigani. Masi video si Shambagi inspiration as ay angang ni Tigila Kivani had in Haraki. I na Sukuina, Leva Sigamuta, Asugam Tamotion at Tabak Ngasi Kota IAC, Angang the Kisu Hena, Mikitini have the Kamungamli. Ngasi aina hydro perform si hydro badagi aina fly the si Heglen Torkumata Maduda. Aibu Pakivasi had in Haraki. Adu would have a family Adom no one dragon nomadi, Masi Sweating Yamigan have the Kamungami had in Haraki. Matawasumna, Nepal Airlines in Aduna, Mag, UK or K. Madigdi, Denina Makatare. Mipung Kudimon and one of Mountain Matam, the Hangdu Lucky Hang a Malady, Madri Agi officers in a spyware, Havidi, Periscope Haripasi, in the Brazilian Debra Havisi of Homasini. Agi Pokumasi Tabiro, Matamamada Nalinida Makisna Haribana Pisina, Adu Mahati Lakidre, Adukumahana Sidri, Matamada and Wanda. High River Organization Sigitamukta, spyware and sanction to Holami. Masida authorization Pirivasin Nalinine, Daniel Ne Michaelne. Matamatura Iconic Kalivasana Masigi, so where Sissin Avatar Gadi Kanava Camerum Lakani Hydro Kalubani. Adu Tung the Ina Kampangam Libersi, Masigi software hybrid periscope mi Camerum da installed Toxale, Masida, Nalini Medam with the Suyauribani. Mang Masamang Masigi software si sanction to Kivani. Masita University at Teganamtana Odamdre, Cabinet Minister, JPS Hybrid Defense Minister Odivasini. Adu Mahang Masamak Sisu, Central Minister Gi Party Masamak Tegini. Madi the UK the Hegopum Matamadra Mapamadra Aishana Mahapolo Alami, Amazon Yaputiki Tulapum Matamadda, Daniel Ashad Harlivasi, Mapam Masida Public Wi-Fi Natavita, Kitang Secure Weba Internet Connection like a Hydron Hake. I bidu on the upload over Pami Hadunarake, Madang Sra Queen Amo, Marki Bogingi, Warido Tahalaki, Aduka Mana Harlivasi. I am Mapam Masida number Kar Uchari, Masiki number C, Periscope Hariba software Sina. Adumuk spy to Holipani, Adugomasi, JPS Kana, the Vitam Tatawa, spyware money, Masigi blow was it Hadrokum, the Mipum Kudimana, Young Remly. Lisa City Yoriba, Mi Cameron D, Hingdre, Secret, Masidan Nalini Suyori, Makada Yoribuling, Sidan and Bidana Young View. Aduga Hingli Kangusin as his object, section of labor Wade. No question as a question, Chanaduna, not quite a spy to Duna, young lady when he had to have a key. You all are under surveillance, Highton Haraki. Some like a Wapamasi, might be my job we hope with the Reporter Cameron so JPS Kimalata Wang Pong Torome, Madula JPS na higher Livasina, Masidi Yam no opportunity, this one talk to Lavnicano. I call ye enemy station asina, I call ye, missing a target on the Mokona Libani. Daniel Sumakoy Company, Makoy trips in a mark so objecte, long to the Yau Company. Live activity with the Mahagasi, a quick country, sig traitor money. Mal Lenin will the Lation, I coin a map was in a pagani. Aduga Mapu Kota Putokuna Bijato Hungani Hadunaki, Wapam Siharamdana. GPS Mapam the Richard K. Object Matangas and the Nacoin overfang Livasi, Chahi, Amagi Matunda, London the object, Daniel C. Mato Karam the Hingley Hablag Matanga, Quida Ovali. Object the Mahana London the Mahana Mapam Maduda, blocking channel Mahana Liramle, other channel to the Mahana. Cyber forensic Matanga, Wapam Cameron so, Mupum Kudimaktamana video Nam Nam the Oli. Madigi the Mahana really Pasi. I get channel the request camera lali. Other Masida clip request say at a maternity. X7 had a phone a Sigi review to view Aduna and Wanda Panel Company. Other Masigi review see they paid review in a day. Other phone a civil leg Hitaragade, I get review Matung in a day, phone later but the day. I don't you walk along the lake. I get review Matung in a later bit of Wigan Hadun had a key. Nakwena Masigi phone is a labor matamda, Nakweda, quite gichoba, biggest tracking device, and my yard on Nakwena lady. Karikumbana Koina Masigi phone as Silva Taragadi Nakwena, phone si Pudun Chapam Madamda. Nakwena Kogi lab location as Masana, automatically Tazakini. Adugo phone as the quite Tariba part as Masigi part as in Hadun Hanaki. Karikumbana Koina photo calling Bataragadi, camera in a labor Kadawi for late tribunal. Adugo Vetrius in a camp Sativano have a Taragadi Nakogi phone as op Tavitaragaso. Nakogi phone as na Nangi location sing as Amsung Nangi. Data singasi at Moksha Toduna Legani, Manamada Phonasisu and Amana Mokshagalakani. Masikari have Taragadi in Nambu, Tatana tractor never meet with the Masina Kutung Chapa Piribani.
ꯑꯗꯨꯒ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯤ ꯃꯇꯥꯡꯗ ꯅꯩꯅꯁꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯁꯤ ꯌꯦꯡꯕꯤꯌꯨ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯃꯤꯂꯤꯇꯔꯤ ꯒ꯭ꯔꯦꯗ ꯃꯁꯤꯗꯤ ꯇ꯭ꯔꯥꯟꯁꯃꯤꯇꯔ ꯑꯃꯅꯤ ꯃꯁꯤꯅ ꯅꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯇ꯭ꯔꯥꯚꯦꯜ ꯄ꯭ꯂꯥꯟꯁꯄꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯕꯦꯡꯛꯇꯒꯤ ꯂꯣꯟꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯍꯣꯇꯦꯜ ꯕꯨꯀꯤꯡ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯔꯝ ꯑꯃꯗ ꯃꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯔꯒꯗꯤ ꯃꯔꯤ ꯂꯩꯅꯕ ꯄꯥꯔꯇꯤꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯤ ꯊꯥꯈꯤꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯤꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯠ ꯀꯌꯥꯃꯔꯨꯝ ꯂꯥꯛꯇꯣꯔꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯈꯟꯕ ꯌꯥꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯀꯝꯄꯣꯅꯦꯟꯠꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯁꯤꯟꯖꯤꯟꯗꯨꯅ ꯐꯣꯟ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯔꯤꯁꯦꯜ ꯚꯦꯂꯨꯁꯤꯡ ꯑꯁꯤ ꯍꯟꯊꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯒ ꯌꯦꯡꯕꯤꯌꯨ ꯅꯈꯣꯏꯅ ꯐꯣꯟ ꯑꯍꯟꯕ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛꯇ ꯅꯁꯥ ꯅꯁꯥꯒꯤ ꯍꯥꯟꯅꯒꯤ ꯑꯃꯟꯕ ꯐꯣꯟꯁꯤꯡ ꯑꯗꯨꯁꯨ ꯌꯣꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕ ꯌꯥꯏ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯇꯧꯕꯤꯒꯅꯨ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯌꯣꯟꯊꯣꯛꯆꯕꯒ ꯆꯞ ꯃꯥꯟꯅꯩ ꯐꯣꯟ ꯑꯗꯨ ꯍꯟꯖꯟ ꯍꯟꯖꯟ ꯔꯤꯁꯦꯠ ꯍꯥꯏꯕꯗꯤ ꯐꯦꯛꯇꯔꯤ ꯔꯤꯁꯦꯠ ꯀꯌꯥ ꯃꯔꯨꯝ ꯇꯧꯕ ꯇꯥꯔꯒꯁꯨ ꯅꯈꯣꯏꯅꯗꯤ ꯅꯈꯣꯏꯒꯤ ꯗꯦꯇꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯋꯥꯏꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨ ꯐꯣꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯗꯦꯇꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄ ꯄꯥꯝꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅꯗꯤ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯅꯠꯇ꯭ꯔꯒꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯗꯨꯃꯛ ꯅꯪꯒꯤ ꯑꯄꯥꯝꯕ ꯗꯦꯇꯥꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯂꯧꯊꯣꯛꯈꯤꯒꯅꯤ ꯂꯧꯊꯣꯛꯇꯣꯔꯤꯕꯁꯤ ꯅꯪꯒꯤ ꯕꯦꯡꯛ ꯗꯤꯇꯦꯜꯁ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯕ ꯐꯣꯇꯣꯕꯨ ꯑꯣꯏꯔꯣ ꯚꯤꯗꯤꯑꯣꯕꯨ ꯑꯣꯏꯔꯣ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯂꯧꯊꯣꯛꯄ ꯉꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯤꯡ ꯑꯁꯤꯗꯗꯤ ꯃꯣꯕꯥꯏꯜ ꯁꯦꯝꯕꯁꯤꯁꯨ ꯌꯥꯝꯅ ꯂꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯣꯕꯥꯏꯜ ꯁꯦꯝꯐꯝꯁꯤꯡ ꯑꯗꯨꯗ ꯏꯁꯥꯅ ꯐꯣꯟꯁꯤꯡ ꯑꯗꯨ ꯁꯪꯉꯒ ꯁꯦꯝꯍꯟꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯃ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯐꯣꯟ ꯁꯦꯝꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯅꯝꯕꯤꯌꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯩꯈꯣꯏꯗ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐꯣꯟ ꯁꯦꯝꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯩꯈꯣꯏꯗ ꯄꯤꯕꯤꯌꯨ ꯍꯥꯏꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯑꯣꯡ ꯑꯃ ꯂꯥꯛꯁꯤꯜꯂꯛꯇꯣꯔꯦ ꯑꯗꯨꯒ ꯇꯥꯕꯤꯌꯨ ꯑꯗꯣꯝꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯁꯤ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯋꯥꯔꯤ ꯑꯃ ꯂꯤꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯝ ꯆꯝꯕ ꯑꯉꯥꯡ ꯆꯍꯤ 10 ꯇꯔꯨꯛꯇ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯁꯤ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯃ ꯂꯤꯖꯒꯦ ꯑꯦꯔꯅꯥꯀꯨꯂꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯗꯥꯃꯛꯀꯣꯗꯤ ꯃꯐꯝ ꯑꯃꯗ ꯀ꯭ꯂꯥꯁ 11 ꯀꯥꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯐꯤ ꯊꯣꯡꯗ꯭ꯔꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯑꯇꯣꯞꯄ ꯂꯝꯗ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯅ ꯌꯣꯜꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯃꯄꯥꯗꯨꯅ ꯈꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯏꯀꯥꯏꯃꯟꯈꯤꯗꯨꯅ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯖꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯏꯚꯤꯗꯦꯟꯁꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯂꯦꯞꯇꯣꯞꯁꯤꯡ ꯑꯗꯨꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯦꯞꯇꯣꯞ ꯑꯁꯤ ꯃꯍꯥꯛꯄꯨ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯝꯗ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯍꯥꯛꯄꯨ ꯄꯤꯔꯛꯈꯤꯕꯅꯤ ꯃꯥꯔꯛ ꯌꯥꯝꯅ ꯋꯥꯡꯅ ꯐꯪꯕꯒꯤꯗꯃꯛꯇꯅꯤ ꯂꯦꯞꯇꯣꯞ ꯑꯁꯤ ꯁꯔꯀꯥꯔꯅ ꯃꯉꯣꯟꯗ ꯐ꯭ꯔꯤꯗ ꯄꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯨꯝꯕ ꯂꯦꯞꯇꯣꯞꯁꯤꯡ ꯑꯁꯤꯗ ꯃꯃꯥꯡꯗꯒꯤ ꯍꯥꯟꯅꯅ ꯏꯟꯁꯇꯣꯜ ꯇꯧꯗꯨꯅ ꯌꯥꯎꯔꯕ ꯁꯣꯐꯋꯦꯌꯔ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯤ ꯑꯩꯅ ꯃꯗꯨꯒꯤ ꯂꯦꯞꯇꯣꯞ ꯑꯗꯨ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯂꯦꯞꯇꯣꯞ ꯑꯗꯨꯗ ꯁꯣꯐꯋꯦꯌꯔ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯣꯐꯋꯦꯌꯔꯁꯦ ꯑꯩꯅ DRWꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁꯃꯤꯠ ꯑꯃꯗ ꯎꯈꯤꯕ ꯁꯣꯐꯋꯦꯌꯔ ꯑꯗꯨꯅꯤ ꯑꯗꯨꯒ ꯋꯥꯔꯤꯁꯤꯒꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯔꯤ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯄꯥꯁꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯏꯖꯨꯀꯦꯁꯟ ꯂꯣꯟ ꯑꯃꯗꯤ ꯂꯧꯔꯝꯃꯤ ꯂꯧꯔꯤꯕ ꯂꯣꯟ ꯑꯁꯤ ꯑꯣꯟꯂꯥꯏꯟ ꯑꯣꯏꯅ ꯂꯧꯈꯤꯕꯅꯤ ꯑꯗꯨꯒ ꯂꯣꯟ ꯑꯗꯨ ꯁꯤꯡꯕ ꯉꯝꯗꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯅ꯭ꯌꯨꯠ ꯐꯣꯇꯣ ꯑꯗꯨ ꯊꯥꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯣꯟ ꯑꯦꯞ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯤꯅ ꯁꯛꯇꯤ ꯁꯣꯂꯨꯁꯟ ꯍꯥꯏꯔꯤꯕꯁꯤꯅ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯁꯤꯅ ꯄꯦꯔꯦꯟꯠ ꯀꯝꯄꯅꯤ ꯑꯣꯏꯔꯤ ꯑꯗꯨꯒ ꯄꯦꯔꯦꯟꯠ ꯀꯝꯄꯅꯤ ꯑꯣꯏꯕꯅꯤꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯦꯞꯇꯣꯞꯁꯤꯡ ꯐ꯭ꯔꯤꯗ ꯌꯦꯡꯈꯤꯕꯗꯨꯁꯨ ꯃꯁꯤꯒꯤ ꯀꯝꯄꯅꯤꯁꯤꯒꯤ ꯂꯦꯞꯇꯣꯞꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯂꯦꯞꯇꯣꯞꯇ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯈꯤꯕꯅꯣ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅꯁꯨ ꯊꯤꯖꯤꯟꯕꯝꯗꯤ ꯆꯨꯝꯃꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯅ ꯈꯟꯖꯔꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯛꯇꯤ ꯀꯣꯑꯣꯄꯔꯦꯁꯟꯅ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯑꯃꯁꯨ ꯊꯣꯛꯂꯤ ꯃꯗꯨꯒꯤꯗꯤ ꯗꯦꯅꯤꯌꯦꯜꯅ ꯄꯦꯇ꯭ꯔꯣꯜ ꯄꯝ ꯑꯃꯗ ꯊꯥꯎ ꯍꯥꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯗꯦꯅꯤꯌꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯑꯁꯤ ꯗꯦꯅꯤꯌꯦꯜ ꯅꯠꯇ꯭ꯔꯥ ꯑꯩꯁꯤ ꯅꯪꯒꯤꯗꯤ ꯌꯥꯝꯅ ꯕꯤగ్ ꯐꯦꯟ ꯑꯃ ꯑꯣꯏꯖꯕꯅꯤ ꯑꯗꯣ ꯀꯔꯝꯇ ꯍꯪꯖꯒꯦꯅꯦ ꯏꯟꯗꯤꯌꯥꯗ ꯅꯪꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯝꯇ ꯂꯩꯇꯕ꯭ꯔꯥ ꯁ꯭ꯋꯥꯏꯗ ꯂꯩꯔꯒ ꯅꯪꯅ ꯃꯤꯒꯤ ꯃꯔꯝꯗ ꯃꯊꯣꯡ ꯆꯥꯗꯕ ꯋꯥ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ꯭ꯔꯅꯦ ꯏꯟꯗꯤꯌꯥꯗ ꯅꯈꯣꯏꯅ ꯐ꯭ꯔꯣꯗ ꯑꯃ ꯇꯧꯔꯝꯂꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯅꯈꯣꯏꯅ ꯉꯥꯡꯅꯤꯡ ꯁꯛꯅꯤꯡꯕ ꯍꯦꯛꯇ ꯄꯪꯉꯥꯡꯗ ꯉꯥꯡꯕꯁꯤꯕꯨ ꯌꯥꯕ꯭ꯔꯣ ꯑꯩꯅ ꯅꯪ ꯈꯪꯂꯤꯕꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨ ꯅꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯗꯨꯗ ꯇꯝꯕꯒꯤ ꯈꯪꯕꯒꯤ ꯋꯥꯅꯤ ꯃꯗꯨꯗ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯦ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯊꯣꯏꯗꯣꯛꯄ ꯅꯪꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯅꯤꯡꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯂꯩꯔꯤꯁꯤꯗꯤ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯥꯏꯁꯥꯗꯅꯤ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯅꯤꯌꯦꯜꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯃꯍꯥꯛꯀ ꯂꯨꯍꯣꯡꯂꯦ ꯅꯪ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯇꯥꯟꯊꯣꯛꯈꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯥꯏꯁꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐꯥꯔꯥꯗ ꯁꯤꯟꯕ ꯃꯂꯌꯥꯂꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯇꯧꯕ ꯌꯨꯇꯨꯕꯔꯁꯤꯡꯒꯤ ꯏꯚꯦꯟꯠ ꯑꯃ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯤ ꯃꯐꯝ ꯑꯗꯨꯗ ꯅꯪꯕꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯕꯥꯇꯣꯟ ꯇꯧꯔꯛꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯅꯥꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯛꯇꯤ ꯀꯣꯑꯣꯄꯔꯦꯁꯟꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯁꯤꯅ ꯀꯃꯥꯏ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯗꯦꯅꯤꯌꯦꯜꯅ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯄꯔꯥ ꯇꯥꯛꯇꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ
नखोइना करिगुम्बा फोनदगी नत्रगना कंप्यूटरदगी करिगुम्बा फाइल अमा कथकेबा तारगसु मधु फजना कथकेबा नते मधु लोतुन लैरिबनि तसेंगना हाइबा तारगदि नखोइना कक्पा तारगसु अदुमग रिकवर तौबा याय हादुन हारके मतौ सुमना महाना कॉलेज अदु थोरमदाय मतम मधुदा महाके छात्रसिंग अदुना महान हारलेबसे नखोइ अगी वाईफाई दि हेक तौबनो को हायमदना महाक मफम बदुरे थोलखि मदगदि सोमना कंदना महाके मयम मदुना ममानबसिंग अदुगा लोइनना महाके YouTube के अकाउंट अदो 100K सब्सक्राइबर यौरे हादुना मयाम सिंग हराव फोंदोक्तुना लेनरमी मदगदि महाके 1 लाख सब्सक्राइबर यौबा तारगसु महाकपु यारिंगदबा मी कयामरुम इंडियादगी कयामरुम पोस्ट तौरक्ले अदुगा मकोइना हारगलेबसे नंगी 100 मिलियन सब्सक्राइबर यौगेरा 1 लाख सब्सक्राइबर यौगेरा नंगबु अखोइना लैनिंग मफमदा लेजनु कोइति थिरदुना नंगी नखोना को थिदोकनी JPS की मायुक्ता करिंगुमा नंगना वा ngang पतारगदि नातै चारु हादुना JPS की सपोर्टर अपना मंगोंदा असम हाइदन लेरमली नंगु हातोलदुना नंगी नंगा कतो कथलदुना नंगी पाकिस्तानी ओरिबा नंगी नपीदुगी थोंजिन पान थेतन थामगनी नंगी नमाले पक्ता नतब थबक कैमरम तौरमलदुना नंग मफम बदल लोतुना लेरिबनीने अदुगा मफम मदुरा मथों मरंग खंगदबने PM गलेमिनरिबा नत्रो हाइदुना थिना चेरखी वफम मदु सोमलाकंदा पार्टी अदुदा एन्जॉय तौमिनरिबा महाके ममानबसिंग अदुनासु लोइना तादुना लेरमली मदुदा डेनियल हरगदिबसना मसिग वफम सिंग चेतारगा नखोइना नखोइगी पार्टी अदुबु नुवाइतना बसिनगनो आई मसी रिफिल तौरगा लाके हतना महाक मफम बदुरे थोलखी मदैदि डेनियल सु हौजिकी पोस्ट तौरक्लिबा पादुगी मरमदा महाक असम थीबा हरके महाके मरमदा खंगलबा मतुंगदा महाना नुपादरा फोन तौरे नंग राधाकृष्ण नत्रो हाइदन हरे मदुमानी हाइदन नुपादन हरपो मतम मदुदा डेनियल हरगलिबसना आई मिंग डेनियल कवि कनानो डेनियल दी हाइदन हरपो मतमदा नंग यारमनि थीजना आइबो योन खिबनु पादुनी नि हाइदन हरके हाइबदि विरोधी दुनिदा हाइदन हरके वफम तरबो मतमदा राधाकृष्ण हरगलिबसना आइना सोशल मीडियादा थमलिबा वहम सिंग अदु पेनदुना नंग आइंगोंदा अमो थीना चैनबैदमता फोन तौरलिरा मदगदि डेनियल हरगलिबसना नंग असि इलेक्ट्रिसिटी बोर्ड थबक तौबो मिसगदु नत्रो अदो मफम अदुगी स्ट्राइक अदु लोइख्रबो अदुगा नंगी नुपिना LIC दा थबक तौबदाइने वफम मुरतरबो मतमदा राधाकृष्ण हरगलिबसना आइना अदु खंगलका तौगायनो मसुगुंबा थौथागे वासिंग सिंगाकनो आइना थबक तौनि वफम तौबो मतमदा नंगोंदा करि दरका ओय मदुदा डेनियल अमु हरगलिबसना नंगी नसा अनि मसुलैदाइने अहन अदुना सालिनी कौबदाइ अदुगा कोटियमदा महागसी इंजीनियरिंग की फर्स्ट ईयर तमलिबदाइ वफम मुरतरबो मतमदा सोमलाकंदा राधाकृष्ण सु खरदे पाकटपा फरokले अदु महान हरगलिबसना नंग अगी मरमदा अगी मुंग मनुंगी मरमदा सुयानो थिजलिबसना कइगिनो नतेदा इमुंग मनुंगी मरमदा थिजं खमजम बैथावगसरि नखोगी सरकारना तौबोगी वानी अदो सालिनी सी हौजि माकी CSI हॉस्टल अदुदा दिना चादबा टाइमिंग होरंगनी माकी आई मी खरसु मफम बदुरा कोचा सादरुन लेरिने वफम बदुतारबो मतम सोमनाकंदा राधाकृष्ण दे पाकटपना लोइख्रे खंगदा आइगी मिचिंग अदुदा मखोय हॉस्टल चंगागा हाय हेलो खरा तौजोन हाइचरना तौनीने वफम बदुतारबो मतम राधाकृष्ण आइगी चानपिदने कुल हेक थेंगो मतम कतोगु यंगु हादुनरे मद डेनियल हरगलिबसना कु थेंगबो वाना तिने हे माबु हातो खरगल वरे कतरोगे पाकिस्तानदगी कॉन्टैक्ट कैमरम लई हाबसे नंग खंगी नत्रो वफम बदुतारबो मतम सोमनाकंदा राधाकृष्ण दे यामना पाकटपा हाइबदो ओइख्रे कदौरे तुमि लेरिदि हादुना डेनियल हंगे मद राधाकृष्ण सो आइबंगा पियो सॉरी आइगी चानपिदा केम तोबिगनो हादुन हरके वफम बदुतारबो मतम डेनियल फरे फरेने नंगोंदा आइना हाइगदा वासिंग असि मुनताव अदुगा आइना हारिबा खुदिमक्सिंग असि लोइना तौगदमनि तौगुदनि राधाकृष्ण मदुरा राधाकृष्ण सो होय हाइदुन हरके मद डेनियल हरगलिसना मसी नंगना पोस्ट तौखिबा वीडियो दो याम थुना डिलीट तौ नत्रदि नतै चारोय मदुरा राधाकृष्ण हरगलिसना थार मसीगी वीडियो से आई थंदना पोस्ट तौबनते मसी ग्रुप अमा सेमलदुना तौखिबनि अदुदा खंदि नंगना थारिबा ग्रुप पु वगैरा अमा पु वगैरा लोइना कथलबा मतंगदा एंगोना फोन तौरकदबनि मदुई मतंगदा नंगना चानपिगी अपडेट फंगनी तंजाउदुना मफम मत्र आशा लाखी आयशासु डेनियल हाइबो हमसिंग अदु तारबो मतंदा करदि चिंदरप तौरमे मदुरा डेनियल चुमफागी तौरिनिदा चुमलंगना बिवानी हाइदुना महाक फोन अदु थमलमे डेनियल सु महाके मयुंगे पोसै फतबसिंग अदु लंथोकपा लापो मतम मदुदा महाके मयुमदा FedEx तगी पोट खरा थारकपगी मवंग अमा उबा फंखी मतौ उसुना महासु महाके युमदुर चंगतुना करी करी थारकलिबनो हादुना येंदु लेरमली पैकेज अदु हांतोलबो मतमदा मनुंगदा पोसै खरा यावरमी अमसुंग फोन अमसु यावरमी फोन अदुदा चिठी अमा नप्सुनासु यावरी अदुगा चिठीदुदा इरिबा मरोलसना डियर सर फोन असिगी मपु सिरि लैखिद्रे अदुगा ममांग थक्के अदोंगी ब्लॉग अदुदा हांखिबा वहांगसिंग अदुगी पाखोम अदु मसिगी फोन असिदा लोइना यावगुनी हादुन हरखी अदुगा मसिदा यावरिबा प्रूफसिंग असि उरुबा मतमदा करिगुंबा नंगना आइना हारिबा वफमसिंग असिदा कन्विन्स ओइबा तारगदि आइगा नंगा पाव फाउंसी हादुन हरखी असुम तौदुना डेनियल सो फोन अदु हांतोलदुना फोन अदुगी मनुंगदा करी करी यावरिबनो हादुना चेक तौदुना लेरमली
ꯐꯣꯟ ꯑꯗꯨ ꯖꯣꯇꯤ ꯀꯣꯔꯤꯌꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯆꯍꯤ 19 ꯁꯨꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯕ꯭ꯂꯣꯒ ꯑꯃ ꯁꯦꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯐꯣꯟ ꯑꯁꯤ ꯖꯣꯇꯤ ꯀꯣꯔꯤꯌꯟ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯁꯤꯖꯤꯟꯅꯔꯝꯕ ꯐꯣꯟꯅꯤ ꯃꯍꯥꯛ ꯆꯍꯤ 19 ꯁꯨꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯗꯦꯇꯥ ꯑꯦꯅꯥꯂꯤꯁ ꯑꯣꯏꯅ ꯁꯛꯇꯤ ꯁꯣꯂꯨꯁꯟꯗ ꯊꯕꯛ ꯇꯧꯔꯝꯃꯤ ꯅꯨꯄꯤ ꯑꯁꯤ ꯔꯤꯗꯤꯌꯝꯒꯤ ꯍꯦꯔꯣꯅꯤ ꯑꯗꯨꯅꯤ ꯃꯃꯥꯡꯗ ꯑꯩꯅ ꯂꯤꯈ꯭ꯔꯕꯅꯤ ꯋꯥꯔꯤꯗꯨ ꯃꯌꯥꯝ ꯑꯃꯨꯛ ꯍꯟꯅ ꯇꯥꯒꯦꯁꯨ ꯇꯥꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯃꯥꯏꯀꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯣꯒꯟꯕꯦꯂꯤꯌꯥ ꯍꯥꯏꯔꯤꯕ ꯃꯨꯚꯤꯗꯨꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥꯗꯨꯅꯤ ꯍꯦꯔꯣꯗꯨꯅꯤ ꯍꯦꯔꯣꯗꯤ ꯍꯥꯏꯔꯔꯣꯏ ꯑꯦꯟꯇꯤ ꯍꯦꯔꯣ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯋꯥꯔꯤꯁꯨ ꯃꯃꯥꯡꯗ ꯂꯤꯈ꯭ꯔꯕꯅꯤ ꯇꯥꯕꯤꯕ ꯌꯥꯒꯅꯤ ꯃꯥꯏꯀꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯄꯥꯏꯂꯣꯠ ꯑꯣꯏꯔꯝꯕ ꯁꯛꯇꯤꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯗꯨꯅꯤ ꯑꯗꯨꯒ ꯖꯣꯇꯤ ꯃꯈꯣꯏꯅꯤꯁꯤ ꯂꯤꯚ ꯏꯟ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯃꯤꯟꯅꯕꯅꯤ ꯖꯣꯇꯤꯒꯤ ꯐꯣꯟꯗ ꯃꯈꯣꯏꯅꯤꯒꯤ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯃꯔꯨꯝ ꯌꯥꯎꯔꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯗꯦꯅꯤꯌꯦꯜꯅ ꯐꯥꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯊꯥꯔꯛꯈꯤꯕ ꯃꯦꯁꯦꯖꯁꯤꯡ ꯚꯤꯗꯤꯑꯣꯁꯤꯡ ꯐꯣꯇꯣꯁꯤꯡ ꯂꯣꯏꯅ ꯑꯦꯛꯁꯦꯁ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯖꯣꯇꯤꯁꯨ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯉꯣꯟꯗ ꯐꯣꯟ ꯑꯃ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯐꯣꯟ ꯑꯗꯨ ꯍꯥꯏꯔꯛꯂꯤꯕꯁꯤ ꯖꯣꯇꯤ ꯁ꯭ꯇꯨꯗꯦꯟꯠꯒꯤ ꯂꯦꯞꯇꯣꯞꯀꯤ ꯁ꯭ꯀꯤꯝ ꯑꯁꯤ ꯅꯪꯅ ꯄꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄꯦꯔꯦꯟꯁ ꯑꯃ ꯔꯤꯁꯦꯞꯁꯟꯗ ꯂꯥꯛꯇꯨꯅ ꯀꯥꯔꯟ ꯌꯥꯝꯅ ꯇꯥꯔꯦ ꯃꯐꯝ ꯑꯁꯤꯗ ꯁꯤꯟ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯗꯨꯅ ꯂꯩꯔꯦ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯦ ꯑꯐꯕ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯖꯣꯇꯤꯁꯨ ꯄꯦꯔꯦꯟꯁꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯃꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯑꯃꯅ ꯅꯝꯍꯧꯕꯒꯤ ꯃꯉꯣꯟꯗ ꯊꯥꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯉꯥꯡꯅꯔꯤꯕꯁꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯡ ꯖꯣꯇꯤ ꯀꯧꯏ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯗꯦꯇꯥ ꯑꯦꯅꯥꯂꯤꯁ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯅꯤꯌꯦꯜꯁꯨ ꯐꯥꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯥꯏꯀꯦꯜꯅ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯃꯤꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯀꯩꯁꯨ ꯇꯧꯔꯤꯗ ꯑꯩ ꯁꯨꯝ ꯍꯦꯟꯗꯜ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯣꯏꯅ ꯖꯣꯇꯤꯁꯨ ꯃꯥꯏꯀꯦꯜꯗ ꯊꯥꯖꯔꯝꯃꯤ ꯄꯦꯔꯦꯟꯁ ꯑꯃꯒ ꯖꯣꯇꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯄꯦꯔꯦꯟꯁ ꯑꯗꯨꯅ ꯖꯣꯇꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯖꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯕ ꯁꯥꯇ꯭ꯔ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯂꯦꯞꯇꯣꯞ ꯁ꯭ꯀꯤꯝ ꯑꯁꯤꯗ ꯂꯦꯞꯇꯣꯞ ꯐꯪꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯖꯦꯜꯗ ꯑꯗꯨꯃꯛ ꯊꯝꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯖꯣꯇꯤꯗ ꯃꯍꯥꯛꯅ ꯄꯥꯎꯗꯝꯂꯝꯃꯤ ꯄꯨꯂꯤꯁꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯍꯥꯛꯀꯤ ꯂꯦꯞꯇꯣꯞꯇꯒꯤ ꯃꯍꯥꯛꯅ ꯅꯠꯇꯕ ꯄꯣꯠ ꯑꯃ ꯍꯥꯏꯕꯗꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯊꯥꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯕꯦꯜꯗ ꯆꯠꯄꯁꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯄꯦꯔꯦꯟꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯂꯦꯞꯇꯣꯞ ꯑꯁꯤ ꯑꯗꯣꯝꯅ ꯄꯤꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯁꯤꯗꯤ ꯑꯗꯣꯝꯅ ꯂꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯖꯣꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯏꯆꯦ ꯅꯪꯅ ꯍꯥꯏꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯩꯒꯤ ꯊꯧꯔꯤ ꯁꯨꯞꯅꯇꯒꯤ ꯃꯈꯣꯏꯗ ꯂꯦꯞꯇꯣꯞ ꯄꯤꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯗ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯑꯗꯨꯗ ꯈꯪꯗꯦ ꯅꯈꯣꯏꯅ ꯂꯦꯞꯇꯣꯞ ꯑꯁꯤ ꯄꯤꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯖꯣꯇꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯣꯏꯅ ꯍꯥꯏꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯂꯦꯞꯇꯣꯞ ꯑꯗꯨꯗ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯀꯃꯥꯏ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯆꯦꯛ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯦꯔꯦꯟꯁꯁꯤꯡ ꯑꯗꯨꯗ ꯍꯥꯏꯖꯔꯝꯃꯤ ꯃꯗ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯂꯦꯞꯇꯣꯞ ꯑꯗꯨꯗꯤ ꯄꯨꯂꯤꯁꯅ ꯄꯥꯏꯁꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯗꯨ ꯏꯚꯤꯗꯦꯟꯁꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯊꯝꯈ꯭ꯔꯦ ꯑꯩꯈꯣꯏꯅꯗꯤ ꯄꯦꯇꯤꯁꯟ ꯑꯃ ꯊꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯚꯤꯗꯦꯟꯁꯇ ꯇꯦꯝꯄꯔ ꯇꯧꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯇꯣꯞ ꯑꯗꯨ ꯄꯤꯊꯣꯔꯛꯑꯣ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯖꯣꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯂꯦꯞꯇꯣꯞ ꯑꯗꯨ ꯌꯦꯡꯗꯅ ꯑꯩꯗꯤ ꯃꯇꯧ ꯀꯔꯝꯅ ꯀꯔꯤꯗ ꯁꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯍꯥꯏꯕ ꯉꯝꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯀꯤ ꯑꯉꯥꯡ ꯑꯇꯣꯞꯄꯁꯤꯡꯗꯁꯨ ꯂꯦꯞꯇꯣꯞ ꯑꯁꯤ ꯄꯤꯔꯛꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯂꯦꯞꯇꯣꯞꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯈꯣꯏꯅ ꯃꯗꯨꯗ ꯑꯣꯏꯅ ꯆꯦꯛ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯃꯥꯏꯀꯦꯜꯗ ꯊꯥꯔꯛꯈꯤ ꯑꯃꯁꯨꯡ ꯃꯥꯏꯀꯦꯜꯅ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩ ꯂꯦꯞꯇꯣꯞ ꯆꯦꯛ ꯇꯧꯕ ꯆꯠꯂꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯌꯧꯔꯀꯥꯟꯗ ꯅꯉꯣꯟꯗ ꯄꯥꯎ ꯐꯥꯔꯛꯀꯦ ꯃꯁꯤꯗ ꯅꯪꯅ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯥꯏꯛꯇ ꯃꯦꯁꯦꯖ ꯑꯗꯨ ꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯖꯣꯇꯤꯁꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯈꯤ ꯖꯣꯇꯤꯁꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯁꯤꯕꯥꯒ ꯂꯣꯏꯅꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯈꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯨꯡꯒꯪꯒꯤ ꯑꯇꯣꯞꯄ ꯑꯉꯥꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯂꯦꯞꯇꯣꯞ ꯐꯪꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯀꯌꯥ ꯃꯔꯨꯝ ꯅꯝꯃꯤ ꯐꯣꯇꯣ ꯀꯌꯥ ꯃꯔꯨꯝ ꯀꯥꯞꯄꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯃꯥꯏꯛꯇ ꯂꯣꯏꯅ ꯊꯥꯔꯝꯃꯤ ꯃꯗꯨꯒꯤ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯂꯦꯞꯇꯣꯞ ꯑꯗꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯆꯦꯛ ꯇꯧꯈꯤ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯊꯣꯏꯗꯣꯛꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯗꯤ ꯀꯔꯤꯝꯇ ꯊꯦꯡꯅꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯥꯛꯁ ꯃꯦꯅꯦꯖꯔ ꯍꯥꯡꯉꯨꯕ ꯃꯇꯝꯗ ꯇꯥꯛꯁ ꯃꯦꯅꯦꯖꯔꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯔꯟ ꯇꯧꯗꯨꯅ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯀꯔꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯂꯗꯨꯅ ꯐꯣꯇꯣ ꯀꯥꯞꯂꯗꯨꯅ ꯃꯍꯥꯛꯅ ꯃꯥꯏꯛꯇ ꯊꯥꯔꯛꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯇꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯤ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗꯤ ꯑꯩ ꯈꯤꯇꯪ ꯆꯤꯡꯅꯔꯞ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯥꯏꯛꯇ ꯊꯥꯈꯤ ꯃꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯥꯏꯛ ꯃꯈꯣꯏꯅꯤ ꯐꯤꯖꯤꯀꯦꯜ ꯑꯣꯏꯔꯦ ꯐꯤꯖꯤꯀꯦꯜ ꯑꯣꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯣꯇꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯣꯗꯅ ꯅꯪꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯥꯏꯛꯁꯨ ꯖꯣꯇꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯪꯕ ꯄꯥꯝꯂꯤꯕꯗꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯇꯤꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯏꯛꯅꯗꯤ ꯖꯣꯇꯤꯅ ꯀꯌꯥꯔꯛ ꯍꯪꯕ ꯇꯥꯔꯒꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ
Mike Lutumina Labay Mongo to Urban Jotina, none of Masiki, Madame the Kenta Hydri Secretino, I saw no quick company that about in the Rebani. Aduga Masiki program, Masiki Madame the Angoda Kangan in the Bara Hydunara K. Karigumana Masiki Matana Kangan in the Vataragadi, A. Ato Pambayama Tiraga, Masiki program, Masiki Madame the Kangan Hydun Haraki. Mother Mike Harley Vasana, none of Kangan did book and no Hydun Haki, Wafam Murtara Bomatamda, Jotina Harley Vasana, Aina Kangan Vase, Angang Pimasadona Jail Changibato. Masigi program si dagira havisni madigi de maina harli vasna akoina pikiba laptop sing asi angang camera da pikrabani aduga masigi problem asi angang khodi mosing adro thokprani mangona tariba da sasi mahala kariguma masoida soiramgani aduna mangona masigi da sasi tabo rangmani nangna suyana thajana angang adu soiram loi hadina kalifisna karigino hadina hanki madra joti harli vasna ai angang no pi masadu gi mayu madra chalure no pi masadu gi phi thongdraba photo camera lik ore haibududi Photo the Mahala Maki Mapimol Subna the Hongjaba Kaktani. Other young Karigumba, Imungado Yam Picture P, Ado Kado, Kama de Suhenda Verina, Karigumba Pimasaduna, Mapimoro Hontoni Mataragadi, Maki Imunganungi missing Adomapana Loina Helapa Matunda, Mahan Imunda Mapimoro Hongjavani. Matamadu Mapamada Kram the Levanati, Somnatagi laptop ne, table name of Chiane, Madukatani Derisi. Madi Jotina Mahata Druhangi, Masiki Programasina Equipo, Tumina Ying Livra, I quit despite of Livra. Madigi, Michael Harley was an azoti, Yaritumilero. None of Masugumba problem singers said an Akutinjambagi, granted the car with the other way when the Thagatchari Basi corporate palm of the Tauribani. Malazotin Harley Basina, Miu Magi Punsi, Simu Mahan Basibo, Ira Levatabu Kedro, Aduga, Masiki cases in a hand bowl in the Pataraga Maitoba. Matang the Sartre singer say a sumo problem as a tenderly having a Karigurentile. Madigi Michael Harley Basina, none of Masidata Yamluna Kanjabagi came to the car with the I quite phone sing the SOS emergency program of Muyarito Matucha Mani Masiorisi. Masig laptop sing a city soon that you go men appear Kibangatani Aduga, Masigo Meneto Hombangatani. Larivang sing the Masig laptop sing a period on Makoida Canavas Cameron Piribani. Live Tiba Hagadra, Mapam Masida Masig laptop sing a season the River Jagado, Sally Buciam not over Jagamas Woody. Masigi program Masida Caro Haduna, I quite a Harakivasi, go Mingo official site Tagi Harakivani. Adugomasi precautionary measure habidi section tholong when hawkipa software ne madajotin harali basana adwoi bataragati masigi application asina laptop ki camera si remotely sizinaba yai habisni ne aikoina mafam amata leraga laptop ta yawriba camera sing adu loin access phangba gi wani ne maisu jotin haragli wafam adu taraba matamda mafam aduda leiba yadabdagi tholaki mado adu jotin haragli basana mic nangna khomleba khomada mapong phade phajana haro haidna rakki Mother Mina, I know how to hide a mouse or wild tail of Honarami. Makan Harali Vasana, Masiki application season the river says, Somata guitar car or a Pumatamda, publish a ticket with a Kalaga, season of any Hadun Haraki. Yam the Maru will go make Pola Malapokanda, I quite a mother camera to access that we had in Haraki, Amazon Mark, Tonga the Bulonson Key. How did Jotisuki and Tare Mark in a palm some company Sina, the Pimasa singer to get laptop to the Macoin spy camera after Laduna. The Pimasa Duna, Pirol Hontoli, Matamata camera to access Tona. Camera tuna napi masagi photo singadol amasong video singadol likuhen kibani. Mayam so kambiyo madude laptop ki camera ase battery yauri banina. Opto hotaragaso aduma access tawba yagani maramaduna yariba makhaidi laptop camera adubo manong mapan phawna uba phangdaba tape amra khomjanbina khwaidaki hena fai. Haujikan laptop sing si camera loina yawlabanina paragamri tarabani. Masi laptop khatagi wasunati mobile phone sing asiso aikoina anuba matamda Upsalaga Tambiba Natragana Kumjalaga Tambiba, Asum Natobibina qualify. Madigli Jotina, Mahana, Kungadu Chalabamatamda, Yum Madura Tenera Kiva video for this singado, Evoke Latiga Hariba piece of Lunataki. Evoke Latiga Hariba piece in a Masugumba, Nupi Masa Singer Sida, the Sata Kiba Amazon, laptop ki crisis has a problem Masibo, Teneriba, Okilamani. Adugo Mahana document Camram Taki, Tarakliba document sing a loan application form. Sakti Solusana, laptop Pirivanga Sangadogi. Makoy details sing as a loina lotion do not tami, hybrid data sing as a loina lotion do not tami. Madigli normally Jotisus Haudana, Maki, Nusinari Banapa, Michael Gay, access card to Padra Mark Makoy officer to Laki, Aduga. Mahal Changway at the Vajagata, Mark in Upagi, I called to Sinaduna, Marki Kadro Changlami, Amazon Marki computer to access okay. Officer to the CCTV camera leverina CCTV camera singaduna, Mahala Michael Kadro Changbagi video for this singer to solo in a Lahowi. Mati de Mahana, Michael G. computer to Hantolatana, information camera Mahagi phone the record of the 4K. Manalapumatam the CCTV footage at the Mahana Michael Kadro Chandra Maki, Nupagi Havidi, Michael G. computer access to video footage at the Makoye, office missing at the Teneraduna,
ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯇꯤꯗ ꯊꯤꯅ ꯆꯩꯗꯨꯅ ꯂꯩꯔꯝꯂꯤ ꯅꯪꯅ ꯃꯥꯏꯀꯦꯜ ꯀꯥꯗ ꯆꯪꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤꯁꯨ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯐ꯭ꯂꯣꯔ ꯑꯁꯤꯒꯤ ꯑꯦꯛꯁꯦꯁ ꯑꯁꯤ ꯅꯪꯉꯣꯟꯗ ꯄꯤꯕꯁꯨ ꯅꯠꯇꯦ ꯍꯣꯏ ꯅꯪꯒ ꯃꯥꯏꯀꯦꯜꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯕꯨꯗꯤ ꯈꯪꯉꯤ ꯃꯥꯏꯀꯦꯜꯅ ꯅꯪꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯀꯦꯜꯇꯤ ꯑꯣꯐꯤꯁꯇꯁꯨ ꯂꯩꯕ ꯅꯠꯇꯦ ꯇꯟꯖꯥꯗꯨꯅ ꯃꯥꯏꯀꯦꯜꯁꯨ ꯂꯥꯛꯏ ꯃꯥꯏꯀꯦꯜ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯇꯤꯁꯨ ꯃꯥꯏꯀꯦꯜꯗ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯃꯁꯤ ꯁꯟꯗꯣꯛꯅ ꯇꯥꯎ ꯃꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯛꯇꯤꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯗꯨꯅ ꯃꯥꯏꯀꯦꯜ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯥꯏꯕ꯭ꯔꯣ ꯅꯪꯒ ꯃꯍꯥꯛꯀ ꯇꯨꯃꯤꯟꯅꯕꯤꯔ ꯇꯨꯃꯤꯟꯅꯔꯣꯏꯔ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ ꯄꯥꯝꯂꯤꯕꯁꯤ ꯅꯪꯅ ꯖꯣꯇꯤꯗ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯑꯣꯏꯕ ꯀꯔꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯁꯦꯌꯔ ꯇꯧꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯨ ꯀꯔꯤꯅꯣ ꯁꯛꯇꯤ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯏꯀꯦꯜ ꯍꯪꯉꯛꯏ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯛꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯁꯨ ꯍꯦꯟꯅ ꯈꯪꯂꯤꯗꯨ ꯃꯉꯥꯏ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒꯤ ꯂꯦꯞꯇꯣꯞꯇ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯔꯟ ꯇꯧꯔꯤꯕꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯉꯔꯥꯡ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯅꯪꯒꯤ ꯑꯥꯏꯗꯤ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯒꯤ ꯐ꯭ꯂꯣꯔ ꯑꯗꯨ ꯑꯦꯛꯁꯦꯁ ꯇꯧꯗꯨꯅ ꯅꯪꯒꯤ ꯀꯥꯗꯨꯗ ꯆꯪꯈꯤꯕꯗꯨꯕꯨ ꯑꯩꯕꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪ ꯃꯉꯣꯟꯗ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔꯗꯤ ꯁꯦꯌꯔ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯟꯕꯒꯤ ꯅꯉꯣꯟꯗ ꯍꯪꯂꯛꯂꯤꯕꯅꯤ ꯃꯗꯨ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯖꯣꯇꯤꯅ ꯃꯁꯤꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁꯀꯤ ꯃꯁꯤ ꯂꯣꯏꯅ ꯄꯥꯏꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯏꯟꯠ ꯑꯣꯐ ꯀꯟꯇꯦꯛ ꯂꯩꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯄꯦꯔꯦꯟꯠꯁꯤꯡꯅ ꯄꯥꯎ ꯐꯥꯎꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯄꯒꯤ ꯋꯥꯅꯤ ꯃꯁꯤ ꯈꯛꯇꯅꯤ ꯀꯩꯅꯣ ꯃꯗꯨ ꯁꯛꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯎꯀꯤꯜ ꯑꯗꯨꯒ ꯎꯅ ꯆꯠꯂꯤꯗꯨꯅ ꯀꯩꯗꯧꯔꯤꯕ ꯃꯗꯨ ꯁꯛꯇꯤꯅ ꯍꯥꯏꯔꯛꯏ ꯃꯥꯏꯛ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯃꯉꯣꯟꯗ ꯅꯪꯒꯤ ꯀꯝꯄ꯭ꯌꯨꯇꯔꯗꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯁꯣꯏꯗꯅ ꯃꯉꯣꯟꯗ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯂꯤꯛ ꯑꯣꯏꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤ ꯊꯣꯛꯄ ꯌꯥꯒꯦ ꯍꯥꯏꯕꯗꯨ ꯅꯪ ꯅꯁꯥꯅꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯃꯗꯨ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯖꯣꯇꯤꯅ ꯑꯩꯒꯤ ꯀꯝꯄ꯭ꯌꯨꯇꯔꯗꯒꯤ ꯐꯪꯗꯣꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯗꯦꯇꯥ ꯑꯦꯅꯥꯂꯤꯇꯤꯛ ꯈꯔꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔꯒ ꯃꯁꯤ ꯅꯠꯇꯅ ꯍꯦꯟꯅ ꯀꯔꯤꯕꯨ ꯐꯪꯒꯅꯤ ꯃꯗꯨ ꯂꯧꯔꯒ ꯃꯍꯥꯛ ꯀꯔꯤꯕꯨ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯏꯛꯅ ꯁꯥꯎꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯃꯇꯧꯗꯨꯗ ꯁꯛꯇꯤꯅ ꯑꯝꯇ ꯇꯞꯊꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯛꯇꯤꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈ꯭ꯔꯕꯖꯥꯠꯂꯥ ꯑꯩꯈꯣꯏꯅ ꯀꯟꯖꯨꯃꯔ ꯄ꯭ꯔꯣꯐꯥꯏꯂꯤꯡ ꯇꯧꯋꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯈ꯭ꯔꯕꯖꯥꯠꯂꯥ ꯍꯥꯏꯕꯗꯤ ꯀꯟꯖꯨꯃꯔꯁꯤꯡ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯗꯦꯇꯥ ꯂꯧꯈꯠꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯤꯕꯖꯥꯠꯂꯥ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯃꯝꯇꯒꯤ ꯑꯣꯏꯅ ꯗꯦꯇꯥꯁꯤꯡ ꯑꯁꯤ ꯑꯦꯅꯥꯂꯥꯏꯖ ꯇꯧꯋꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕꯖꯥꯠꯂꯥ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯀꯣꯔꯠꯇ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ ꯍꯥꯏꯕꯁꯤ ꯅꯪ ꯊꯥꯖꯕ꯭ꯔꯅꯦ ꯃꯗꯨ ꯃꯥꯏꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯛꯇꯤ ꯃꯍꯥꯛ ꯃꯗꯨꯝꯅ ꯀꯩꯗꯧꯉꯩꯗꯁꯨ ꯇꯧꯔꯣꯏ ꯑꯩ ꯃꯉꯣꯟꯗ ꯌꯥꯅꯕ ꯉꯥꯡꯅꯒꯦ ꯃꯍꯥꯛꯄꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯛꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯗꯨꯗꯤ ꯅꯉꯣꯟꯗ ꯂꯩꯔꯦ ꯚꯥꯏ ꯑꯗꯣ ꯃꯁꯤꯒꯨꯝꯕ ꯃꯤꯁꯤ ꯑꯩꯗꯤ ꯑꯩꯒꯤ ꯀꯝꯄꯅꯤꯁꯤꯗ ꯄꯥꯝꯗꯦ ꯃꯍꯥꯛ ꯊꯕꯛꯇꯒꯤ ꯇꯥꯟꯊꯣꯛꯄ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯋꯥ ꯉꯥꯡꯗꯅꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯪꯅ ꯂꯣꯏꯅ ꯃꯦꯟꯒꯗꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯇꯤꯁꯨ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯥꯏꯛꯅ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯑꯌꯨꯛꯇꯒꯤ ꯅꯉꯣꯟꯗ ꯄꯥꯎ ꯐꯥꯎꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯕ ꯍꯣꯠꯅꯔꯛꯇ꯭ꯔꯤꯕꯁꯤꯅ ꯀꯩꯗꯧꯔꯤꯕ ꯐꯣꯟꯁꯨ ꯄꯥꯏꯗꯦ ꯃꯁꯤꯒꯤ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗꯒꯤ ꯅꯪ ꯉꯁꯤ ꯀꯩꯅꯣꯝ ꯏꯊꯧ ꯇꯧꯔꯦ ꯃꯁꯤꯗꯒꯤ ꯅꯪ ꯂꯥꯞꯅ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯗꯕ꯭ꯔꯥ ꯖꯣꯇꯤ ꯃꯗꯨ ꯖꯣꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯥꯏꯀꯦꯜ ꯅꯪꯁꯨ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯑꯝꯇ ꯌꯦꯡꯉꯒ ꯌꯦꯡꯉꯨꯗꯅ ꯃꯗꯨꯅ ꯃꯥꯏꯀꯦꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯕꯨ ꯑꯦꯛꯇꯤꯚꯤꯁꯠꯂꯣ ꯀꯝꯄꯅꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯔꯟ ꯇꯧꯕꯒꯤ ꯃꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯔꯤ ꯑꯩꯈꯣꯏꯁꯨ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯕ ꯇꯥꯔꯦꯗꯅ ꯃꯗꯨ ꯖꯣꯇꯤꯅ ꯑꯩꯗꯤ ꯃꯗꯨ ꯇꯧꯕ ꯉꯝꯃꯣꯏ ꯃꯈꯣꯏꯁꯦ ꯁꯨꯝꯅꯇꯒꯤ ꯆꯍꯤ 35-36ꯀꯤ ꯑꯉꯥꯡ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯃꯁꯤꯕꯨ ꯀꯔꯤꯕꯨ ꯈꯪꯉꯝꯒꯗꯣꯏꯅꯣ ꯃꯈꯣꯏꯒꯤ ꯄꯦꯔꯦꯟꯠꯁ ꯀꯌꯥꯒꯅꯣ ꯑꯩꯅ ꯎꯅꯗꯣꯔꯤꯁꯤꯕꯨ ꯑꯗꯨꯒ ꯃꯈꯣꯏꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯃꯨ ꯍꯥꯏꯔꯤꯕꯅꯣ ꯂꯥꯏꯔꯤꯛ ꯇꯝꯅꯕꯅꯦꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯐ꯭ꯔꯤꯗ ꯂꯦꯞꯇꯣꯞ ꯄꯤꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯡ ꯑꯗꯨꯅ ꯀꯝꯄꯅꯤ ꯃꯈꯨꯠꯇ ꯂꯩꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯃꯗꯨꯒꯤ ꯃꯥꯏꯀꯦꯜꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯇꯤꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯖꯩ ꯑꯃꯁꯨꯡ ꯊꯦꯝꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯁꯨ ꯈꯤꯇꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯁꯨ ꯌꯥꯏꯅ ꯅꯪꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯗꯨꯅ ꯑꯩꯒꯤ ꯀꯝꯄ꯭ꯌꯨꯇꯔꯕꯨ ꯅꯪꯅ ꯕ꯭ꯔꯤꯆ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯪꯅ ꯁꯤꯖꯤꯟꯅꯔꯝꯂꯦ ꯃꯁꯤ ꯃꯈꯣꯏ ꯈꯪꯉꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯑꯗꯨꯒ ꯌꯦꯡꯉꯨ ꯃꯈꯣꯏꯅ ꯅꯪꯒꯤ ꯀꯦꯔꯤꯌꯔꯁꯦ ꯃꯥꯡꯍꯜꯂꯛꯄꯁꯨ ꯌꯥꯏ ꯃꯗꯨ ꯖꯣꯇꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯥꯏꯀꯦꯜ ꯑꯩꯁꯨ ꯈꯪꯉꯦ ꯌꯥꯔꯦ ꯅꯪꯁꯨ ꯃꯈꯣꯏꯒꯤ ꯃꯤ ꯅꯠꯇ꯭ꯔꯣ ꯃꯗꯨ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯦꯅ ꯅꯪꯅ ꯑꯩꯅ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯐꯣꯟ ꯄꯥꯏꯈꯠꯇ꯭ꯔꯤꯕꯗꯣ ꯃꯗꯨ ꯖꯣꯇꯤꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨꯅꯤ ꯑꯩꯁꯨ ꯈꯪꯉꯕꯅꯤ ꯅꯪꯁꯨ ꯃꯈꯣꯏꯒꯤ ꯃꯇꯧꯒꯨꯝꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯤꯗꯒꯤ ꯑꯩꯅ ꯑꯁꯥ ꯑꯝꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯤꯗ ꯀꯔꯤꯝꯇ ꯑꯁꯥ ꯇꯧꯔꯨꯔꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯅꯪꯅ ꯇꯧꯔꯛꯄ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯕꯒꯤ ꯃꯔꯝꯗꯤ ꯐꯣꯟ ꯑꯁꯤꯒꯤ ꯕꯦꯇꯔꯤꯁꯦ ꯌꯥꯝꯅ ꯊꯨꯅ ꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯈꯤꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯍꯧꯖꯤꯛ ꯖꯣꯇꯤꯒꯤ ꯐꯣꯟꯗꯁꯨ ꯄꯦꯔꯤꯁꯀꯣꯞ ꯍꯥꯏꯔꯤꯕ ꯁꯣꯐꯋꯦꯌꯔ ꯑꯁꯤ ꯍꯥꯞꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤ ꯃꯥꯏꯀꯦꯜꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯖꯣꯇꯤꯒꯤ ꯐꯣꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯀꯝꯄꯅꯤꯗꯒꯤ ꯃꯥꯏꯀꯦꯜꯒꯤ ꯃꯁꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯐꯣꯟꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯎꯔꯝꯃꯤ ꯃꯁꯨꯝ ꯇꯧꯗꯨꯅ ꯃꯥꯏꯀꯦꯜꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯁꯤ ꯀꯣꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯦ ꯃꯔꯝ ꯑꯗꯨꯅ ꯐꯣꯟꯒꯤ ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯁꯦꯂꯨꯇꯦꯞ ꯇꯧꯔꯒ ꯂꯣꯏꯅ ꯌꯦꯠꯁꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯥꯏꯀ꯭ꯔꯣꯋꯦꯕꯇ ꯍꯥꯞꯆꯜꯂꯝꯃꯤ ꯅꯪ ꯇꯧꯔꯤꯗꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯖꯣꯇꯤꯅ ꯍꯪꯉꯤ ꯃꯗꯨ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯈꯣꯏꯅ ꯅꯪꯒꯤ ꯐꯣꯟ ꯑꯁꯤ ꯃꯣꯅꯤꯇꯔ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯥꯏꯀ꯭ꯔꯣꯋꯦꯕ ꯑꯁꯤꯅ ꯔꯦꯗꯤꯑꯣꯒꯤ ꯐ꯭ꯔꯤꯀ꯭ꯋꯦꯟꯁꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯕ꯭ꯂꯣꯛ ꯇꯧꯕꯅꯤ
ꯐꯣꯟ ꯑꯅꯧꯕ ꯑꯃ ꯂꯩꯔꯣ ꯅꯪꯒꯤ ꯁꯦꯐꯇꯤꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯁꯦꯐꯇꯤꯁꯤꯅꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯇꯤꯗꯤ ꯌꯥꯝꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯏꯀ꯭ꯔꯣꯋꯦꯚ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯏ ꯑꯃꯁꯨꯡ ꯁꯦꯂꯨꯇꯦꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏꯕꯨ ꯀꯤꯗꯨꯅ ꯀꯩꯗꯧꯕ ꯍꯤꯡꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯂꯣꯠꯀꯗꯕ ꯀꯩꯝꯇ ꯂꯩꯇꯦ ꯑꯩꯅ ꯐꯣꯟ ꯀꯤꯗꯨꯅ ꯑꯩꯕꯨ ꯍꯤꯡꯒꯅꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯁꯧ ꯂꯥꯡꯉꯛꯈꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯂꯣꯏꯅ ꯂꯧꯖꯁꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯃꯁꯨ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯗꯨꯗ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯑꯩꯅ ꯀꯝꯗꯧꯅ ꯎꯁꯤꯟꯅꯔꯣꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯐꯣꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯗꯨꯅ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯈꯤ ꯐꯣꯟ ꯑꯗꯨꯗ ꯁꯣꯄꯤꯡ ꯑꯦꯞ ꯑꯃꯗꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯅꯤꯌꯦꯜꯅ ꯁꯣꯄꯤꯡ ꯑꯦꯞ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯗꯦꯂꯤꯚꯔ ꯇꯧꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯔꯐ꯭ꯌꯨꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯒꯤ ꯄꯔꯐ꯭ꯌꯨꯝ ꯑꯁꯤ ꯀꯣꯟꯅ ꯃꯔꯨ ꯌꯥꯝꯅ ꯑꯣꯏꯔꯛꯈꯤꯗꯣꯔꯤꯕꯅꯤ ꯃꯌꯥꯝ ꯈꯪꯖꯤꯟꯕꯤꯌꯨ ꯃꯗꯨꯗꯒꯤ ꯗꯦꯅꯤꯌꯦꯜꯅ ꯃꯥꯏꯀꯦꯜꯗ ꯐꯣꯟ ꯇꯧꯏ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯃꯤꯟꯅꯔꯝꯃꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯕ ꯃꯇꯝꯗ ꯃꯥꯏꯀꯦꯜꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯁꯥꯔ ꯑꯩ ꯅꯪꯒꯤ ꯐꯣꯟ ꯉꯥꯏꯔꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯖꯣꯇꯤ ꯑꯃꯁꯨꯡ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯐꯣꯟ ꯑꯁꯤ ꯊꯥꯔꯛꯈꯤꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯩꯁꯨ ꯈꯪꯏ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯖꯣꯇꯤꯅ ꯈꯪꯂꯤꯕꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗꯁꯨ ꯈꯪꯍꯟꯕ ꯄꯥꯝꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗꯗꯤ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯕ ꯄꯥꯝꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨꯗ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯗꯨ ꯃꯥꯏꯀꯦꯜ ꯍꯥꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯊꯣꯏꯗꯣꯛꯄ ꯑꯍꯣꯡꯕꯗꯤ ꯂꯩꯇꯦ ꯃꯍꯥꯛꯁꯨ ꯍꯥꯟꯅꯒꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕ ꯃꯇꯝ ꯑꯗꯨꯗ ꯑꯣꯐꯤꯁ ꯀꯥꯔꯦ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯅꯣꯇꯤꯁ ꯄꯤꯔꯤꯌꯗꯀꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯄꯦꯟꯗꯤꯡ ꯑꯣꯏꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯂꯩꯔꯤ ꯅꯣꯇꯤꯁ ꯄꯤꯔꯤꯌꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯊꯕꯛꯇꯒꯤ ꯍꯦꯛ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯣꯐꯤꯁ ꯀꯥꯔꯛꯇꯕ ꯌꯥꯗꯦ ꯃꯍꯥꯛꯅ ꯂꯣꯏꯁꯤꯜꯂꯝꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯊꯥ ꯑꯃꯅꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯃꯗꯨ ꯀꯝꯄꯅꯤꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯊꯥ ꯑꯃꯕꯨ ꯄꯤꯒꯦꯔꯥ ꯊꯥ ꯑꯅꯤꯕꯨ ꯄꯤꯒꯦꯔꯥ ꯅꯣꯇꯤꯁ ꯄꯤꯔꯤꯌꯗ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯁꯤꯛ ꯂꯤꯞ ꯂꯧꯗꯨꯅ ꯃꯍꯥꯛ ꯑꯣꯐꯤꯁ ꯀꯥꯔꯛꯈꯤꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4 ꯇꯥꯕ ꯑꯗꯨꯋꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯔꯨꯝꯃꯦꯠꯅ ꯐꯣꯟ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯁꯤ ꯍꯥꯏꯔꯛꯈꯤꯕꯅꯤ ꯖꯣꯇꯤꯁꯤ ꯃꯍꯥꯛꯀꯤ ꯕꯥꯠꯔꯨꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯋꯥꯟꯊꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯗꯦꯅꯤꯌꯦꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯏꯔꯣꯏ ꯂꯣꯏꯕ ꯑꯣꯏꯅ ꯖꯣꯇꯤꯕꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯕꯤꯍꯦꯕꯤꯌꯔ ꯑꯁꯤ ꯑꯍꯣꯡꯕ ꯀꯔꯤꯝꯇ ꯂꯩꯈꯤꯗꯕ꯭ꯔꯥ ꯃꯗꯨ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯃꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯗꯨ ꯎꯕ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯃꯍꯥꯛꯀ ꯑꯩꯒ ꯀꯥꯏꯅꯔꯤꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯀꯥꯏꯅꯈꯤꯕꯁꯨ ꯅꯠꯇꯦ ꯑꯣꯐꯤꯁꯀꯤ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇ ꯚꯤꯗꯤꯑꯣ ꯑꯃ ꯂꯥꯛꯈꯤꯕꯅꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯅꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯥꯒꯤ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯂꯔꯣꯏ ꯈꯜꯂꯝꯃꯤ ꯃꯔꯝꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ ꯃꯗꯨ ꯗꯦꯅꯤꯌꯦꯜꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯩ ꯌꯦꯡꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯥꯏꯀꯦꯜꯅ ꯚꯤꯗꯤꯑꯣ ꯑꯗꯨ ꯗꯦꯅꯤꯌꯦꯜꯗ ꯊꯥꯔꯛꯈꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯌꯥꯎꯔꯝꯂꯤꯕ ꯑꯁꯤ ꯖꯣꯇꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯕꯥꯠꯔꯨꯝꯗ ꯇꯥꯗꯨꯅ ꯂꯩꯕꯗꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯄꯨꯊꯣꯔꯛꯄꯒꯤ ꯁꯤꯟ ꯑꯗꯨꯅꯤ ꯑꯗꯨꯒ ꯖꯣꯇꯤꯒꯤ ꯃꯃꯥꯒꯤ ꯐꯦꯁꯤꯌꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯤꯟꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁꯤꯈꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒꯤ ꯃꯑꯣꯡꯒ ꯃꯥꯟꯅꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯅꯤꯌꯦꯜꯅ ꯎꯕ ꯐꯪꯈꯤ ꯍꯥꯏꯕꯗꯤ ꯅꯤꯔꯃꯂꯥꯒꯤ ꯃꯆꯤꯟꯒꯤ ꯃꯑꯣꯡꯗꯨꯒ ꯖꯣꯇꯤꯒꯤ ꯃꯆꯤꯟꯒꯤ ꯃꯑꯣꯡ ꯑꯁꯤꯒ ꯃꯥꯟꯅꯔꯝꯃꯤ ꯃꯁꯤ ꯎꯔꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯗꯦꯅꯤꯌꯦꯜꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯅꯤꯔꯃꯂꯥ ꯑꯃꯁꯨꯡ ꯖꯣꯇꯤ ꯁꯤꯔꯤꯕ ꯑꯁꯤ ꯂꯤꯡꯛ ꯂꯩꯅꯩ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯥꯏꯁꯥꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯐꯔꯥꯗ ꯇꯧꯒꯗꯕ ꯌꯨꯇꯨꯕꯔꯁꯤꯡꯒꯤ ꯁꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯏꯟꯚꯤꯇꯦꯁꯟ ꯐꯪꯈꯤꯕꯗꯥꯏ ꯑꯩ ꯃꯐꯝ ꯑꯗꯨ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯈꯤꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯥꯏꯁꯥꯅ ꯄꯤꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯊꯪ ꯍꯞꯇꯥꯗꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯆꯠꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯆꯠꯂꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯥꯏꯁꯥꯅ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯃꯨꯛ ꯍꯣꯡꯂꯛꯂꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯗꯦꯅꯤꯌꯦꯜꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯛꯇꯤ ꯒ꯭ꯔꯨꯞꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯗꯨꯅ ꯋꯥ ꯉꯥꯡꯅꯕꯒꯤ ꯇꯟꯖꯥ ꯑꯃ ꯄꯤꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯇꯥꯕꯅꯤ ꯀꯩꯅꯣ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯉꯥꯡꯖꯔꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤꯅ ꯆꯠꯇꯥꯕꯅꯤ ꯀꯩꯅꯣ ꯃꯗꯨꯗ ꯑꯥꯏꯁꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯆꯠꯄ ꯆꯠꯇꯕꯗꯨꯗꯤ ꯅꯪꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗ ꯑꯥꯏꯁꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯣꯏ ꯆꯠꯂꯨꯕꯕꯨꯗꯤ ꯐꯩ ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯃꯌꯥꯝꯗꯒꯤ ꯁꯨꯝ ꯂꯣꯠꯇꯨꯅ ꯂꯩꯕꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯩꯗꯣꯔꯤꯕꯅꯣ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯁ꯭ꯄꯤꯆ ꯑꯃ ꯄꯤꯕ ꯃꯇꯝꯗꯅꯦ ꯀꯣꯟꯇ꯭ꯔꯣꯚꯔꯁꯤ ꯍꯥꯏꯕꯗꯤ ꯃꯤ ꯈꯠꯅꯕ ꯌꯥꯕ ꯃꯑꯣꯡꯗꯗꯤ ꯋꯥꯗꯨ ꯉꯥꯡꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯑꯝꯇ ꯊꯣꯛꯑꯣꯏꯗ ꯁꯨꯝ ꯃꯐꯝ ꯑꯗꯨꯗ ꯋꯥ ꯈꯔ ꯉꯥꯡꯒꯦꯅ ꯇꯧꯕꯒꯤ ꯋꯥꯅꯤ ꯃꯈꯣꯏꯒꯤ ꯏꯟꯚꯤꯇꯦꯁꯟ ꯑꯗꯣ ꯑꯦꯛꯁꯦꯞ ꯇꯧꯈ꯭ꯔꯣ ꯑꯃꯁꯨꯡ ꯔꯤꯄ꯭ꯂꯥꯏ ꯄꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯅꯤ ꯃꯐꯝ ꯑꯗꯨ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯑꯥꯏꯁꯥꯗ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯥꯏꯁꯥꯁꯨ ꯌꯥꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯥꯔꯠ 1 ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯥꯔꯠ 1 ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯉꯤ ꯑꯗꯨꯒ ꯃꯨꯚꯤꯁꯤ ꯄꯨꯡ 3ꯒꯤ ꯃꯨꯚꯤ ꯑꯣꯏꯕꯅꯤꯅ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯈꯤꯗꯧꯔꯤ